Laikai amada mina miremni hainaba chanadaba miyoi amadi soidanamakki leiramgani adubu matangna matamna laikai mirem aduna mayamgidamakta fidamnafam oirakpa isam samna hairabada mayamgi hero oirakpa haibasi filamdadi aikoina toina ukre adubu asigumba thaudo asi filamda kakta thokpra taibangdadi thoktabra haibadu ngasigi filam Keralagi 2018 gi Esing Echao da base tawa asengma thodokto yumpham oiba filam asi punna yengminaduna khangminase Lanchan Berkshi Mayam, Mangang Pakana Taram Okchari, Nasi Muk Mayam with the Mukta Anobu Filama Puduna Luxury, Nasi Puzarak Liver Filamasi Mamingdi 2018, Everyone is a Hero. Filamasi Ahan Basenda, Arubiculam Hariba Police Station Adu Manunda, Ahal Constable Ama Laktuna, Inspector Dahara E. Sar, Ayi Imanabigi Machanupa, Anup Nasisu Station de Lakli, Magi Mateng Amukta Pangbiu, Inspector Nayamna Shauna, Adugi Miriam the Amuk Lak Labra Haiduna, Yamna Shauna Mapanda, Anup Kimanaka Tora E, Inspector do he Ubumatumda, Anup Nahir E, Char, Agi verification do Yanaba Amdashin View. Inspector Nakumla E, Army verification ga, Akoi Police ka Karishumari Lena Day, Anup Nahir E, Char, Agi Dubai the Chananaba, Bija Loba Matumda, verification Loidavana Maram Oraga, Bija Fang the Juna Lede. Sargi Kangnaba, IG, DG the Amta Warishabiu. Inspector Nakumla E, Miki Tinuna Kadobagi, Army Oirino, Natona Dilekte Aduga, Army the joint Togani Haduna Taurure, Adubu, Army na Toriba Tabakching to Ubada, Kijay Haduna, medically fit Oidabagi, Sasinaba certificate Ama Piramaga, Army de Tolapanina, Army na verification to Lapatabani. Matangadi, Taba Sigi the Makta station the Amukhana Lakanu, Karigumba Laklabadi, Asheng Bagu in a Nakong to Dekani. Inspector said Krabamatumda, Constable Nupiduna, Tainafam Kangraduna, Anup Kalak Winariba, Anup Kimamanaba, Alex the Yangladuna Hire E. Anup, Nangna Alex Kapuliba Makai, me Oiroy, Mahakapuluranu. Matangi Sendana, Alex Amadi, Anup Hanminarapamatanda, Alex Nahangla E. Karigumba Army dagi, Nangi medical verification Taunanaba me Tarak Labadi, Mio Edu, Masak Lolaga Lakadra. Alex ki Wahanga Sida, Anupti, Mihun Taunga Ayo Cray. Tanja Sida, Makoi Anina Hanminarapamatanda, Alex ki Dukan of Shilakle. Alex ki dukan thangnaba nupaduna Alex ta haira Alex nang anup ka sum chatminaduna leiragadi nangi dukan se mutpa tare mahaka pulladi nang mi oiraroi anup su taba ngamdraduna ai chatlage hairamaga chatkhre adubu Alex ki dukan thangnaba nupaduna di anup ta lagnaraduna haira nangi mitangba dukan mapuduna ngairamani chalo mathangi sindana makoi ge laikai ge mamet udraba basi gi dukan da laklami anup mafam masida tasengna thabak shuba yawbunate adubu Mafam Masida, Basigi Dukanda Mahakna, Basigi the Makta Mateng Panganaba Nuktigi Laklibani, Maramaduna, Mabu Mio Kaya Amanadi, Miriam Amo in Ubiribani. Tashangbadi, Anupki Tamo Chawbagi Honabi, Migi Awabada, Mateng Pangpani. Basina Tumin Famduna Labidu Uraga, Anupna, Makogi Dukana Dugi Akwebada, Uriba Taudo Kodima, Basida Wari Lidi, Angang Mayamama, School Laknaba Hore, Nangi Yumtanga Dusu, Machasing School Tilakli, Aduga, School Gitokidar Aduna, Mahaki Garida, Hanna Yingduna, Bel King Naba Tanjang Iduna Lady. Anup Kiwari sing a setaraga, Mamit Udraba Basi, Mahaki Akoeba the Toliba Todo Kudima, Mamin Ubagum, Harau Nokli. Basina, Anup Koshindun Hire E, Dubai the Ladyba, Akoi Lekagi Nayamba, Ramesta Kol Toraga, Nangi Bizagi Maramda, Mangon the Sukara Hamudana. Asumna sum, Aigi inacta Cam Queen Mateng Pangduna, Matamanganduna Lakigani. Anupsu, Ramesta voice message Mataraga, Mahaki Bizadu, Kamina Tobano, Yana of Amuta Shinbiu Haiduna, Keshin Naduna message Taki. Ramesna, Anuke message Taruraga, no me Toduna Lejari. Adubuki Hode, Rameski Makubong call Tori, Adugayamna sound head E, Kayam Queen like talk to the Chen Higadoribano, Ichano Piga, Nakwe Aniki divorce Chedu, Nanga Karamatanda, sign Tagodoribano, Handak Shutida, Lakani Haramaga, Lak Triba Carigino. Ramesh Nasu, Yamna Matwai one Higer E, I swear the Namaki Lakani, Adubu, Aiginapi Anuga, Amutandi Warish Hanazage, Adubu Anugi Mapana, Yamna Shaun Hire E, Housik Nakoi any Warish Habagi Matam Nate, Walwash Nagadabagi, Naiduna Lerabani Haraga, Ponadu Tamki, Mapagi Matawashida, Anudi, Kayan Nuazade, Anusu, Rameska Warish Hananingbagi Matodi Udli. Matangi Sendana, Setupati Koba, truck driver Amana, Magi truck Tauduna Lapa Matamda, Mamana call Toraktuna Hire E, Nanga Yum the Kram Kanda Lakadoribuno, Natana Pinilamgi, Notebook Kara Watle. Adubu Setupati, Mamana Haribadu, Kaya Tawina Tarude, Yamna Shaun Hire E. Aina Tabak Toringeda, and on the call Torakanu, and on the Matasa Halakanu Hiramaga, Pon Tamcre. Matangi Sendana, Setupatina, truck Tauduna Lapumatamda, Mahaki Mamanga, Lambi Maya to the Karma Kamsinduna Lerami, Karasi, reporter Noragi Karni. Setupati, Saugan Bagi Honabi, Gari Mapam Sadana, Pankam the Kamzili Haduna Yamna Shauna, Magi Garedu Adam Taujilami, Lambi Macha to the Gari any Tainaba Matamda, Magi truck Aduna, Karadugi side mirror Lona Tugarami.
ꯑꯗꯨꯕꯨ ꯁꯦꯇꯨꯄꯇꯤꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯅꯣꯔꯥꯁꯨ ꯑꯂꯥꯏꯕ ꯔꯤꯄꯣꯔꯇꯔꯗꯤ ꯅꯠꯇꯦ ꯁꯦꯇꯨꯄꯇꯤꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯅꯪ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯥ ꯒꯥꯔꯤ ꯊꯧꯕꯕꯨ ꯑꯗꯨꯃꯥꯏꯅ ꯊꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ ꯁꯦꯇꯨꯄꯇꯤꯅꯁꯨ ꯈꯨꯝꯂꯛꯏ ꯂꯝꯕꯤ ꯃꯌꯥꯏꯗ ꯒꯥꯔꯤ ꯈꯥꯝꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯈꯔ ꯀꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯆꯣ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯇꯨꯄꯇꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯒꯥꯔꯤ ꯃꯄꯨꯗ ꯁꯤꯟꯅꯔꯝꯃꯤ ꯁꯦꯇꯨꯄꯇꯤꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯁꯤꯡ ꯇꯥꯡꯕ ꯃꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯒꯥꯔꯤ ꯃꯄꯨꯒꯤ ꯗꯨꯀꯥꯟꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯈꯔ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯁꯦꯇꯨꯄꯇꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯃꯆꯥꯅꯨꯄꯤ ꯅꯤꯂꯝꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯇꯨꯄꯇꯤꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯨꯔꯒ ꯍꯧꯖꯤꯛꯇ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯁꯤꯟꯅꯔꯤꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯛꯂꯤ ꯅꯤꯂꯝꯗꯤ ꯏꯀꯤ ꯀꯤꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯁꯦꯇꯨꯄꯇꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯧꯗ꯭ꯔꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯕ ꯇꯥꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯁꯦꯇꯨꯄꯇꯤꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪꯒꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯇꯦ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯆꯥꯅꯨꯄꯤꯒ ꯅꯪꯒ ꯎꯅꯕ ꯃꯇꯝꯗ ꯅꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯕꯤꯌꯨ ꯃꯃꯥ ꯌꯥꯎꯗꯅ ꯃꯇꯣꯝꯗ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯇꯨꯄꯇꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯣ ꯀꯩꯝꯇ ꯇꯥꯔꯝꯗꯦ ꯃꯍꯥꯛꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔ ꯃꯃꯥꯗ ꯄꯤꯔꯝꯂꯒ ꯃꯤꯅ ꯑꯃꯨꯛ ꯀꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯤꯄꯣꯔꯇꯔ ꯅꯣꯔꯥꯅ ꯄꯥꯎ ꯇꯝꯂꯤ ꯄꯦꯔꯤꯌꯔ ꯗꯥꯝ ꯑꯁꯤꯅ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯕ ꯃꯇꯝꯗ ꯃꯂꯥ ꯄꯦꯔꯤꯌꯔ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯗꯥꯝꯗ ꯏꯁꯤꯡ ꯌꯥꯎꯍꯟꯕ ꯄꯥꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯗꯥꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯤꯕ ꯂꯛꯁꯃꯤꯄꯨꯔꯝ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯗꯥꯝ ꯑꯁꯤꯗ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯔꯤꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯆꯥꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯋꯥꯠꯂꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯗꯥꯝꯗ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯍꯟꯕ ꯄꯥꯝꯂꯤ ꯂꯛꯁꯃꯤꯄꯨꯔꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯛꯂꯤ ꯍꯥꯟꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡꯅ ꯐꯦꯛꯇꯔꯤ ꯁꯥꯅꯅꯕ ꯂꯝ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯇꯥꯡꯂꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯁꯨꯇꯤꯡ ꯑꯃ ꯇꯧꯔꯤꯉꯩꯗ ꯗꯥꯏꯔꯦꯛꯇꯔꯅ ꯅꯤꯛꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯗꯥꯟꯁ ꯇꯧꯕꯗ ꯇꯥꯏꯃꯤꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯔꯛꯂꯤ ꯁꯨꯇꯤꯡ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯅꯤꯛꯁꯟꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯦꯂꯤꯅꯥꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯈꯤ ꯅꯤꯛꯁꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏ ꯅꯤꯛꯁꯟꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯦꯂꯤꯅꯥ ꯀꯁꯇꯝ ꯗꯤꯖꯥꯏꯅꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯅꯥꯅ ꯍꯪꯂꯛꯏ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯥꯔꯛꯇꯣꯏꯅꯣ ꯑꯩꯅꯗꯤ ꯏꯃꯥꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯤꯛꯁꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖꯅꯣ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ ꯑꯗꯨꯕꯨ ꯑꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯖꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ ꯀꯦꯔꯂꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯁꯥꯖꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯑꯅꯤ ꯁꯥꯖꯤꯅ ꯋꯥꯔꯤ ꯁꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯟ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯁꯥꯖꯤꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯅꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯝꯗ꯭ꯔꯕꯁꯨ ꯆꯠꯈꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯍꯧꯗꯣꯛꯇꯕꯤꯗ ꯀꯣꯜ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯔꯝꯃꯤ ꯁꯥꯖꯤꯒꯤ ꯁꯦꯅꯤꯌꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯖꯤ ꯀꯩꯒꯤꯅꯣ ꯁꯃꯨꯗ꯭ꯔꯗ ꯉꯥ ꯐꯥꯕ ꯃꯤ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅꯔꯤꯕꯁꯦ ꯇꯤꯚꯤꯒꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎ ꯑꯁꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯅꯣꯡ ꯌꯥꯝꯅ ꯆꯨꯒꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯀꯣꯁꯠ ꯒꯥꯔꯗꯇ ꯋꯥꯔꯅꯤꯡ ꯇꯧꯈꯤꯗꯕ꯭ꯔꯥ ꯁꯥꯖꯤꯅ ꯈꯨꯝꯂꯛꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯥꯛꯀꯅꯤ ꯁꯃꯨꯗ꯭ꯔꯗ ꯀꯨꯝꯒꯅꯨ ꯍꯥꯏꯗꯨꯅ ꯉꯥꯃꯤꯁꯤꯡꯗ ꯋꯥꯔꯅꯤꯡ ꯍꯟꯅ ꯍꯟꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯣꯁꯠ ꯒꯥꯔꯗꯇꯁꯨ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯉꯥꯛꯍꯟꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯣꯂꯝ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯉꯥꯃꯤ ꯅꯨꯄꯤ ꯈꯔꯅ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯦꯟꯅ ꯁꯃꯨꯗ꯭ꯔꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯞ ꯂꯥꯎ ꯇꯧꯗꯨꯅ ꯄꯥꯎ ꯇꯝꯂꯤ ꯑꯗꯨꯒ ꯊꯪꯅꯕ ꯁꯤꯟ ꯑꯃꯗꯅ ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯀꯜꯂꯕ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇ ꯃꯁꯥ ꯏꯁꯣꯛ ꯁꯣꯛꯊꯅ ꯃꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯠꯂꯛꯈꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯦꯟꯅ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯛꯂꯕꯅꯤꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯥꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯟꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯁꯠ ꯒꯥꯔꯗꯀꯤ ꯖꯍꯥꯖ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯀꯣꯁꯠ ꯒꯥꯔꯗꯅ ꯂꯥꯛꯂꯤꯕ ꯑꯗු ꯇꯥꯅꯅꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯖꯔꯤ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯀꯜꯂꯕ ꯏꯊꯛ ꯏꯄꯣꯝ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯤꯡꯅꯕꯒꯤ ꯑꯁꯥ ꯎꯔꯛꯇ꯭ꯔꯕꯗ ꯉꯥꯃꯤꯁꯤꯡ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯄ ꯍꯧꯅꯔꯛꯈꯤ ꯑꯁꯣꯝꯗꯅ ꯀꯣꯂꯝꯒꯤ ꯉꯥꯃꯤ ꯅꯨꯄꯤꯁꯤꯡꯗꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯪ ꯑꯃꯗ ꯄꯨꯟꯅ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯍꯜꯂꯛꯄ ꯉꯥꯏꯅꯔꯤ ꯈꯔ ꯑꯃꯗꯤ ꯃꯊꯃꯣꯏꯗ ꯋꯥꯖꯕ ꯍꯦꯟꯃꯟꯕꯅ ꯀꯞꯄꯁꯨ ꯌꯥꯎꯅꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯃꯆꯥꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯄꯒ ꯃꯈꯣꯏ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯅꯣꯏꯗꯤ ꯁꯤꯗ ꯀꯞꯄꯒ ꯂꯩꯔꯕꯅꯤꯅ ꯉꯁꯥꯏꯗꯒꯤ ꯀꯔꯤꯝꯇ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄ ꯇꯤꯐꯤꯟꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ
ꯄꯨꯟꯅ ꯌꯦꯟꯊꯣꯛꯃꯤꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯅꯕ ꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯗꯤ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯤ ꯑꯋꯥꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯐꯤꯟ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯃꯊꯥꯆꯥꯟ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯃꯛ ꯍꯤꯡꯅ ꯄꯨꯔꯛꯀꯅꯤ ꯄꯨꯟꯅꯃꯛ ꯍꯟꯃꯤꯟꯅꯔꯛꯀꯅꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯅꯅꯕ ꯊꯦꯝꯕꯤꯔꯤ ꯑꯁꯣꯝꯗꯅ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯊꯥꯆꯥꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯔꯩ ꯃꯔꯛꯇ ꯐ꯭ꯂꯦꯌꯔ ꯒꯟ ꯀꯥꯞꯇꯨꯅ ꯁꯃꯨꯗ꯭ꯔꯗ ꯃꯌꯨꯝ ꯍꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯪꯉꯥꯎꯅꯔꯕ ꯉꯥꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯩ ꯃꯔꯛꯇ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯝꯕ ꯉꯥꯃꯤꯁꯤꯡ ꯑꯗꯨꯅ ꯋꯤꯟꯁꯇꯟ ꯃꯄꯥ ꯃꯆꯥ ꯎꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃ ꯎꯖꯔꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗꯤ ꯀꯨꯏꯍꯧꯗꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯆꯧꯕ shipping container ꯄꯨꯕ ꯖꯍꯥꯖ ꯑꯃ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯂꯗꯨꯅ ꯊꯧꯖꯤꯜꯂꯛꯈꯤ ꯂꯥꯛꯂꯤꯕ ꯖꯍꯥꯖ ꯑꯗꯨ ꯎꯕꯗ ꯉꯥꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯗꯨꯗꯤ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯊꯧꯕ ꯌꯥꯗꯗꯨꯅ ꯂꯩꯔꯕꯅꯤ ꯂꯥꯛꯂꯤꯕ ꯖꯍꯥꯖ ꯑꯆꯧꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯋꯤꯟꯁꯇꯟꯅ ꯉꯥꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯤ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯈꯤ ꯑꯗꯨꯒ ꯊꯥꯎ ꯌꯥꯎꯗ꯭ꯔꯕ ꯍꯤꯅꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯍꯤꯅꯥꯎ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯊꯧꯔꯤ ꯑꯗꯨ ꯀꯟꯅ ꯀꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯆꯤꯟ ꯑꯃꯅ ꯃꯄꯥꯒꯤ ꯖꯍꯥꯖꯇ ꯀꯟꯅ ꯀꯤꯁꯤꯜꯂꯝꯃꯤ ꯖꯍꯥꯖ ꯑꯅꯤꯃꯛꯇ ꯊꯧꯔꯤ ꯃꯆꯤꯟ ꯅꯥꯝꯃ ꯀꯤꯁꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯊꯥꯆꯥꯅ ꯃꯍꯥꯛꯀꯤ ꯍꯤꯅꯥꯎ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯅꯥꯎ ꯑꯅꯤꯃꯛ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯋꯤꯟꯁꯇꯟ ꯃꯄꯥ ꯃꯆꯥꯅ ꯉꯥꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯂꯨꯕꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯆꯧꯕ ꯀꯌꯥ ꯑꯃꯅ ꯐꯦꯛꯇ꯭ꯔꯤ ꯁꯥꯖꯤꯜꯂꯛꯄꯗꯒꯤ ꯊꯛꯅꯅꯕ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡ ꯃꯔꯛꯇ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯙꯔꯅꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯙꯔꯅꯥ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯀꯝꯄꯅꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯅꯗꯤ ꯀꯔꯦꯝꯅꯕꯗꯧꯅ ꯅꯣꯛꯁꯤꯟꯕꯗꯧꯅꯁꯨ ꯇꯧꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯙꯔꯅꯥ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯎꯁꯤꯠꯃꯟꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯍꯥ ꯈꯔ ꯑꯗꯨꯅꯗꯤ ꯐꯦꯛꯇ꯭ꯔꯤ ꯃꯅꯨꯡꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯗꯨꯗ ꯌꯥꯁꯤꯟꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯗꯨꯀꯤ ꯗꯥꯝ ꯆꯍꯤ 16ꯀꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯇꯔ ꯅꯣꯔꯥꯅ ꯅꯣꯡ ꯃꯔꯛꯇ ꯄꯥꯎ ꯄꯤꯔꯤ ꯗꯥꯝ ꯏꯁꯤꯡ ꯊꯥꯗꯣꯛꯄ ꯑꯁꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯗꯥꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯇꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯗꯥꯝꯒꯤ ꯒꯦꯠ ꯍꯥꯡꯗꯣꯔꯛꯈꯤ ꯗꯥꯝ ꯑꯗꯨꯒꯤ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯒꯦꯠ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯗꯥꯝ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯏꯁꯤꯡ ꯆꯦꯟꯊꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯨꯞ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯕꯁꯤꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯉꯩꯗ ꯉꯁꯤꯗꯤ ꯁꯣꯇꯨ ꯀꯧꯕꯤ ꯁꯥꯖꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯕꯤ ꯀꯧꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯔꯛꯂꯝꯃꯤ ꯑꯅꯨꯞꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯤꯊꯥꯏ ꯑꯃꯃꯝ ꯄꯤꯕꯤꯔꯤ ꯑꯅꯨꯞ ꯁꯣꯇꯨ ꯑꯃꯗꯤ ꯑꯕꯤꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯄꯨ ꯂꯨꯅ ꯇꯧꯔꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅꯁꯨ ꯀꯀꯥ ꯑꯅꯨꯞ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯃ ꯄꯣꯠ ꯆꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ ꯑꯅꯨꯞꯇꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯉꯥꯎꯈ꯭ꯔꯦ ꯑꯅꯨꯞꯀꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯟꯖꯨ ꯀꯧꯏ ꯃꯍꯥꯛ ꯑꯅꯨꯞꯀꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯏꯅꯧ ꯅꯧꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯅꯕ ꯂꯥꯛꯄꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯨꯞꯇꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯁ꯭ꯀꯨꯜꯗ ꯅꯣꯡ ꯌꯨꯔꯦ ꯁꯦꯝꯂꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯅꯨꯞꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯟꯖꯨꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯟꯖꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯅꯨꯞꯅ ꯊꯕꯛ ꯇꯧꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯣꯟꯅ ꯇꯥꯊꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯛꯁꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯤꯛꯁꯟꯅ ꯃꯇꯩꯃꯗ ꯀꯔꯤ ꯉꯥꯅꯣ ꯊꯣꯡꯂꯤꯁꯦ ꯍꯪꯂꯛꯈꯤ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ ꯉꯥ ꯐꯥꯕ ꯃꯁꯛ ꯈꯪꯗꯦ ꯅꯪꯕꯨ ꯀꯝꯗꯧꯅ ꯉꯥꯃꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅ ꯊꯥꯖꯗꯣꯏꯅꯣ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯉꯥꯃꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯆꯥꯛ ꯍꯦꯟꯖꯥꯡ ꯄꯨꯔꯛꯇꯨꯅ ꯄꯤꯖꯕꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯤꯛꯁꯟꯒꯤ ꯃꯇꯩꯃ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯛꯁꯟꯅ ꯆꯥꯛ ꯆꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯣꯗꯦꯜꯅꯤ ꯉꯥꯃꯤ ꯅꯠꯇꯦ ꯉꯥꯒꯤ ꯃꯃꯤꯡ ꯈꯪꯗ꯭ꯔꯕꯁꯨ ꯉꯥꯒꯤ ꯃꯍꯥꯎ ꯈꯪꯂꯗꯤ ꯌꯥꯔꯦ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯋꯤꯟꯁꯇꯟꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯈꯔꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯗ ꯌꯥꯎꯔꯒ ꯃꯣꯗꯦꯜꯅꯤ ꯍꯥꯏꯖꯔꯤꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯊꯥꯆꯥꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯤꯛꯁꯟꯅ ꯏꯀꯥꯏ ꯆꯪꯂꯛꯂꯒ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯂꯨꯕꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯤꯛꯁꯟꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯃꯇꯩꯃꯅꯁꯨ ꯅꯣꯛꯁꯤꯜꯂꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯤꯛꯁꯟꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯑꯂꯨꯕꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯈꯪꯅꯩ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯤꯟꯁꯇꯟ ꯃꯄꯥ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯑꯂꯨꯕꯤ ꯈꯨꯡꯒꯪꯗ ꯑꯂꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯟꯅꯕ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯑꯂꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕ ꯌꯥꯏ ꯏꯃꯨꯡ ꯑꯅꯤꯅ ꯑꯃꯅ ꯑꯃꯗ ꯃꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯑꯂꯤꯅꯥꯒꯤ ꯃꯄꯥꯅ ꯍꯪꯂꯛꯏ ꯅꯤꯛꯁꯟ ꯅꯪꯗꯤ ꯀꯩꯗꯧꯔꯤꯒꯦ ꯅꯤꯛꯁꯟꯅ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯣꯗꯦꯂꯤꯡ ꯇꯧꯔꯤ ꯑꯂꯤꯅꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯪꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯦꯟ ꯇꯥꯅꯅꯕ ꯀꯔꯤ ꯁꯤꯟꯐꯝ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏꯕꯅꯤ ꯅꯤꯛꯁꯟ ꯄꯥꯎꯈꯨꯝ ꯂꯩꯔꯝꯗꯦ
ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯊꯥꯆꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯅꯅꯕ ꯍꯤꯅꯥꯎ ꯑꯃ ꯂꯩꯖꯩ ꯇꯨꯡꯗ ꯃꯁꯤ ꯅꯠꯇꯕ ꯍꯤꯅꯥꯎ ꯈꯔꯁꯨ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤ ꯋꯤꯟꯁꯇꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯗꯨꯗꯤ ꯁꯃꯨꯗ꯭ꯔꯗ ꯀꯨꯝꯕ ꯌꯥꯕ ꯍꯤꯅꯥꯎꯅꯤ ꯉꯥ ꯃꯌꯥꯝ ꯐꯥꯕ ꯌꯥꯕ ꯍꯤꯅꯥꯎꯅꯤ ꯏꯆꯝ ꯆꯝꯕ ꯇꯨꯔꯤꯁꯁꯤꯡꯅ ꯀꯣꯏꯕ ꯆꯠꯄꯗ ꯁꯤꯖꯤꯟꯅꯕ ꯍꯤꯅꯥꯎ ꯑꯗꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊꯥꯆꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯥꯒꯤꯁꯨ ꯄꯥꯝꯖꯕ ꯈꯪꯅꯖꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯄꯥꯝꯖꯕ ꯃꯇꯨꯡ ꯏꯟꯅ ꯅꯤꯛꯁꯟꯒ ꯎꯅꯒꯦ ꯍꯥꯏꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯉꯥꯃꯤꯅꯤ ꯅꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯤ ꯅꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯗꯨꯅ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯛꯁꯟꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯃꯤ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯊꯤꯅ ꯊꯤꯅ ꯍꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯅꯈꯣꯏꯗꯤ ꯉꯥꯃꯤꯅꯤ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯅꯠꯇ꯭ꯔꯒꯅ ꯁꯥꯏꯀ꯭ꯂꯣꯟ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ 3-4ꯗꯤ ꯅꯈꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯠꯇꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯊꯥ ꯈꯔꯅ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯂꯩꯕ ꯑꯗꯨꯒ ꯊꯥ ꯈꯔꯅ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯉꯨ ꯑꯩꯅ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯔꯛꯂꯤꯕ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯨꯔꯣ ꯍꯥꯏꯅ ꯅꯈꯣꯏꯗ ꯊꯥꯖꯒꯅꯤ ꯑꯂꯤꯅꯥꯅ ꯃꯄꯥꯒꯤ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯅꯅꯕ ꯍꯣꯠꯅꯖꯔꯛꯏ ꯑꯗꯨꯕꯨ ꯃꯄꯥꯅ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩꯅ ꯅꯤꯛꯁꯟꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯃꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯤꯛꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯂꯦꯞꯆꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯄꯤꯔꯣ ꯅꯤꯛꯁꯟꯅ ꯃꯁꯥ ꯃꯇꯣꯝꯗ ꯂꯦꯞꯆꯕ ꯉꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯁꯥꯟꯅꯁꯤ ꯑꯂꯤꯅꯥꯒ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯉꯥꯃꯤ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯖꯔꯛꯄ ꯋꯤꯟꯁꯇꯟ ꯃꯊꯥꯆꯥꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯃꯥꯏ ꯊꯥꯡꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯅꯤꯛꯁꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯦ ꯉꯁꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯨꯞꯀꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯑꯅꯨꯞ ꯎꯕ ꯃꯇꯝꯗ ꯑꯅꯨꯞꯅ ꯑꯥꯔꯃꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯔꯦꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕꯣꯏ ꯀꯔꯦꯝꯅꯕꯣꯏ ꯇꯧꯕꯤꯔꯤ ꯑꯅꯨꯞꯁꯨ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯣꯏꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯅꯤꯛꯁꯟꯒꯤ ꯃꯇꯩꯃꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯅꯕ ꯇꯧꯔꯨꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ ꯑꯂꯤꯅꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯔ ꯑꯗꯨꯒꯤꯗꯃꯛꯇꯔ ꯅꯈꯣꯏꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯅꯔꯤꯕꯁꯦ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃꯇ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯄ ꯐꯪꯂꯛꯇꯦ ꯑꯩꯒꯤ ꯏꯄꯥꯅ ꯌꯥꯔꯛꯇꯦ ꯃꯄꯥꯅ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯃꯨꯡꯗꯇ ꯂꯩꯍꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯒꯦ ꯍꯥꯏꯕꯗ ꯐꯪꯂꯛꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯖꯩ ꯑꯩꯉꯣꯟꯗ ꯐ꯭रीडꯝ ꯐꯪꯕꯒꯤ ꯃꯊꯛꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯑꯩꯉꯣꯟꯗ ꯏꯖꯠ ꯇꯧꯕꯤꯔꯤ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯗ ꯐꯪꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯆꯍꯤ 10 ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯐꯪꯈꯤꯗꯦ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯨꯗꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯗ ꯂꯩꯍꯧꯔꯤ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯁꯣ ꯂꯣꯜꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯈꯠꯄ ꯅꯣꯡꯃꯇ ꯄꯣꯛꯈꯤꯗꯦ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯃꯅ ꯑꯃꯒ ꯅꯨꯡꯁꯤꯅꯔꯤ ꯑꯆꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯑꯃꯒꯤ ꯑꯁꯣꯏꯕꯗ ꯑꯃꯅ ꯌꯦꯡꯁꯤꯟꯅꯔꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯃꯨꯛꯁꯨ ꯃꯇꯩꯃꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩ ꯑꯗꯨꯕꯨ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯤꯕ ꯃꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒꯤ ꯃꯍꯥꯎ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯣꯏ ꯀꯦꯝꯞꯇ ꯂꯩꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯆꯥꯛ ꯑꯦꯟꯖꯥꯡ ꯊꯣꯡꯃꯤꯟꯅꯕ ꯄꯨꯟꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯕ ꯑꯂꯩꯕ ꯈꯔ ꯌꯦꯟꯅꯩ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤꯑꯣꯏ ꯆꯥꯝꯃꯅꯤ ꯆꯦꯜꯂꯛꯀꯗꯧꯔꯤꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯦ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯒꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯂꯥꯛꯄꯤꯒꯗꯧꯔꯤ ꯑꯩꯈꯣꯏꯅ ꯉꯥꯃꯤ ꯑꯣꯏꯖꯔꯕꯁꯨ ꯍꯛꯆꯥꯡꯗ ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯛꯁꯟ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡ ꯇꯥꯅꯅꯕ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯤꯛꯁꯟ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗꯗꯨꯅ ꯂꯩꯔꯤ ꯁꯠ ꯁꯠ ꯆꯪꯂꯛꯑꯣ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯃꯊꯥꯆꯥꯟꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯛꯂꯦ ꯃꯆꯥꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯔꯂꯥꯗ ꯅꯣꯡ ꯆꯨꯕ ꯂꯦꯞꯇ꯭ꯔꯤ ꯑꯅꯨꯞꯁꯨ ꯃꯟꯖꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯟꯖꯨꯗ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯁꯥꯖꯤꯁꯨ ꯃꯍꯥꯛꯀꯤ ꯅꯧꯅ ꯁꯥꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯣꯡꯁꯨ ꯆꯨꯕ ꯂꯦꯞꯇ꯭ꯔꯤ ꯁꯥꯖꯤꯅ ꯃꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯦꯕ ꯃꯆꯥ 2 ꯈꯛꯁꯨ ꯂꯩꯔꯛꯇꯨꯅ ꯄꯤꯕꯤꯔꯤ
ꯊꯦꯕ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯅꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯟꯖꯨ ꯑꯃꯗꯤ ꯑꯅꯨꯞ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯟꯖꯨꯅ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯥꯔꯃꯤꯗꯒꯤ ꯇꯣꯛꯂꯛꯂꯤꯅꯣ ꯑꯅꯨꯞꯅ ꯍꯥꯏꯔꯛꯏ ꯐꯤꯂꯝꯗ ꯑꯥꯔꯃꯤꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯎꯔꯨꯔꯒ ꯑꯩꯁꯨ ꯑꯥꯔꯃꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯟꯊꯍꯧꯗꯅ ꯑꯥꯔꯃꯤ ꯑꯣꯏꯔꯨꯔꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕ ꯊꯦꯡꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯃꯟꯗꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯈꯨꯡꯒꯪꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯑꯥꯔꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯥꯔꯃꯤꯅ ꯊꯦꯡꯅꯔꯤꯕ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯃꯈꯣꯏꯒꯤꯗꯤ ꯑꯍꯩ ꯑꯄꯥ ꯁꯥꯕ ꯈꯛꯇꯅꯤ ꯃꯟꯖꯨꯅꯁꯨ ꯑꯅꯨꯞꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯑꯅꯨꯞꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯇꯞꯅ ꯇꯞꯅ ꯑꯅꯨꯞ ꯑꯃꯗꯤ ꯃꯟꯖꯨ ꯅꯛꯁꯤꯟꯅꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯔꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄ ꯃꯔꯝꯅ ꯀꯦꯔꯂꯥꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯁꯥꯊꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯇꯤꯚꯤ ꯔꯤꯄꯣꯔꯇꯔ ꯅꯣꯔꯥꯅ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜꯗ ꯍꯟꯅ ꯍꯟꯅ ꯄꯥꯎ ꯄꯤꯔꯤ ꯑꯁꯣꯝꯗꯅ ꯑꯅꯨꯞ ꯑꯃꯗꯤ ꯃꯟꯖꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯟꯗꯛ ꯅꯣꯡꯁꯤ ꯍꯦꯛ ꯍꯥꯡꯂꯛꯄꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯇꯝ ꯂꯦꯞꯄꯁꯤ ꯍꯥꯏꯗꯣꯛꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯨꯕꯥꯏꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯔꯥꯃꯦꯁꯀꯤ ꯃꯃꯥꯅ ꯔꯥꯃꯦꯁꯇ ꯀꯣꯜ ꯇꯧꯔꯗꯨꯅ ꯍꯪꯂꯛꯏ ꯑꯅꯨ ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ꯭ꯔꯥ ꯑꯅꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯔꯥꯃꯦꯁꯅ ꯀꯩꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥ ꯊꯦꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯅꯇꯣꯝꯗ ꯇꯧꯒꯅꯨ ꯑꯩ ꯃꯤꯇꯤꯡ ꯑꯃ ꯍꯧꯗꯣꯔꯦ ꯃꯤꯇꯤꯡ ꯌꯥꯎꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯔꯕ ꯔꯥꯃꯦꯁꯀꯤ ꯃꯃꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯇꯥꯕꯅ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯟꯅꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯔꯥꯃꯦꯁꯀꯤ ꯃꯃꯥ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯣꯡ ꯆꯨꯕꯗꯒꯤ ꯑꯆꯣꯠꯄ ꯃꯐꯝ ꯑꯃꯗ ꯅꯦꯠꯂꯨꯕꯗꯒꯤ ꯅꯥꯟꯊꯨꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯇꯨꯄꯇꯤꯒꯤ ꯃꯍꯥꯖꯣꯟ ꯂꯥꯛꯇꯨꯅ ꯁꯦꯇꯨꯄꯇꯤꯗ ꯑꯂꯨꯕꯥ ꯇꯝꯅ ꯄꯣꯠꯆꯩ ꯈꯔ ꯄꯨꯅꯅꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯅꯪ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯖꯣꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯅꯉꯣꯟꯗ ꯀꯅꯥꯝꯇꯅ ꯆꯦꯀꯤꯡ ꯇꯧꯔꯛꯑꯣꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯌꯦꯠꯄ ꯂꯩꯇꯅꯕ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯁꯦꯇꯨꯄꯇꯤꯗꯤ ꯐꯅ ꯁꯥꯎꯒꯟꯕ ꯃꯤ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯖꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯤꯡꯗ꯭ꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯖꯣꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯄꯣꯠꯆꯩ ꯊꯤꯟꯕ ꯆꯠꯀꯗꯧꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯄꯣꯠꯆꯩ ꯃꯔꯛ ꯑꯗꯨꯗ ꯑꯂꯨꯕꯥꯗ ꯙꯔꯅꯥ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯕꯣꯝ ꯑꯃ ꯄꯨꯒꯗꯕꯅꯤ ꯅꯪꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯗ ꯌꯥꯝꯅ ꯁꯥꯎꯈꯤꯕꯗꯥꯏꯅꯦ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯄꯩꯁꯥ ꯈꯔ ꯑꯁꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯖꯣꯟꯅ ꯊꯕꯛ ꯑꯗꯨ ꯉꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ ꯉꯁꯤꯃꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯦꯇꯨꯄꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯊꯥꯛꯄꯤꯔꯤꯕ ꯃꯍꯥꯖꯣꯟꯒꯤ ꯋꯥ ꯑꯗꯨ ꯍꯤꯛꯇꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯕꯁꯨ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯦꯇꯨꯄꯇꯤꯒꯤ ꯃꯃꯥꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯁꯦꯇꯨꯄꯇꯤꯅ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯩ ꯊꯕꯛ ꯆꯠꯀꯗꯧꯔꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯒ ꯃꯍꯥꯖꯣꯟꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯑꯦꯗꯚꯥꯟꯁꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯂꯣꯏꯅꯃꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯅꯨꯞꯇꯤ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯁꯥꯖꯤꯒꯤ ꯑꯅꯧꯕ ꯃꯌꯨꯝ ꯁꯥꯕꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯕꯥꯇꯣꯟ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯅꯨꯞꯅ ꯁꯥꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯣꯛꯂꯗꯨꯅ ꯅꯈꯣꯏꯒꯤꯗꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯊꯕꯛ ꯀꯣꯝꯃꯅꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯁꯥꯖꯤꯒꯤ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯅꯨꯞꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯕꯤꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯃꯥꯗꯤ ꯀꯩꯗꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯨꯞ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯕꯤꯒꯤ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯄꯥꯟꯗ ꯊꯕꯛ ꯑꯃ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯑꯆꯧꯕ ꯑꯗꯨ ꯊꯧꯗꯨꯅ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯇꯨꯁꯤꯟꯕꯗꯒꯤ ꯃꯈꯣꯡꯗꯨ ꯇꯦꯛꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯕꯅꯤꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯖꯔꯁꯅꯨ ꯑꯅꯨꯞꯅꯁꯨ ꯍꯪꯂꯛꯏ ꯀꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯂꯒꯦꯅꯦ ꯍꯧꯒꯠ ꯀꯥꯡꯈꯠꯀ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯕꯤꯒꯤ ꯃꯃꯥ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯅꯨꯞ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝꯗ ꯑꯕꯤꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯧꯍꯧꯔꯤꯕꯅꯤ ꯑꯅꯨꯞꯅ ꯑꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯕꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ ꯑꯅꯨꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯁꯨ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯁꯨ ꯌꯥꯝꯅ ꯊꯨꯅ ꯅꯥꯕ ꯐꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯃꯔꯝꯅ ꯉꯥꯃꯤꯁꯤꯡ ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯏꯃꯨꯡꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯛꯁꯟ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯇꯩꯃꯗ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯦꯟ KG 2 ꯂꯩꯔꯛꯄꯅꯤ ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯉꯣ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯅꯤꯛꯁꯟꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯌꯥꯝꯕ ꯎꯅꯅꯕ ꯎꯠꯂꯒ ꯍꯥꯏꯔꯛꯏ ꯁꯃꯨꯗ꯭ꯔꯗ ꯈꯛꯇ ꯅꯠꯇꯦ ꯉꯥ ꯐꯥꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯤꯕꯁꯦ ꯃꯣꯗꯦꯜ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯤ ꯂꯨꯄꯥ 50,000 ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯎꯠꯂꯛꯏ ꯅꯤꯛꯁꯟꯒꯤ ꯃꯄꯥꯗꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯛꯁꯟꯗ ꯌꯦꯡꯂꯛꯏ
ꯃꯆꯥꯅ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯀꯔꯕꯥꯔ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠꯅꯕ ꯊꯕꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯆꯥꯗ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯤꯟꯁꯇꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯤꯛꯁꯟꯗ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯃ ꯂꯩꯔꯗꯣꯏꯔꯥ ꯅꯤꯛꯁꯟꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯍꯤꯅꯥꯎꯅꯣ ꯁꯤꯒꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯁꯦꯝꯅꯅꯕ ꯐꯣꯇꯣ ꯀꯥꯞꯇꯣꯏꯅꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗ ꯄꯤꯈꯤꯅꯕ ꯄꯩꯁꯥꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯛꯁꯟꯒꯤ ꯃꯄꯥꯗꯤ ꯀꯌꯥꯗ ꯅꯤꯡꯕ ꯀꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯆꯥꯎꯁꯤꯜꯂꯛꯂꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯐ ꯐꯠꯇ ꯈꯪꯂꯕ ꯃꯆꯥꯗ ꯃꯍꯥꯛꯅꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯔꯂꯥꯗ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯅꯨꯞꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯥꯏꯞ ꯈꯔ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯤꯅꯥꯎ ꯃꯆꯥ ꯑꯃ ꯁꯥꯔꯝꯃꯤ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯊꯥꯆꯥꯟꯁꯨ ꯉꯥꯃꯤ ꯑꯇꯩꯒ ꯂꯣꯏꯅꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯍꯤꯅꯥꯎꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯤꯡꯁꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯒ ꯅꯤꯛꯁꯟꯗꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯅꯣꯡ ꯃꯔꯛꯇ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯊꯥꯆꯥꯟꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯁꯥꯎꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯀꯩꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯗꯤ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯅꯣꯡ ꯃꯔꯛꯇ ꯈꯣꯏ ꯆꯨꯞꯅꯔꯤ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯅꯨꯞ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯈꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯍꯤꯅꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯏꯁꯤꯡ ꯊꯨꯝꯂꯤꯕ ꯑꯗꯨꯗ ꯍꯤꯅꯥꯎ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯧꯕꯨꯛꯇ ꯑꯃꯗꯤ ꯐꯥꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯔꯤ ꯃꯁꯤꯅ ꯅꯍꯥꯁꯤꯡꯒꯤ ꯋꯥꯔꯤꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯗꯤ ꯍꯣꯇꯦꯜ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯆꯥ ꯑꯃꯃꯝ ꯊꯛꯇꯨꯅ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯟꯅꯔꯤ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯄꯥꯎ ꯌꯦꯡꯅꯔꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄ ꯑꯃꯗꯤ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄ ꯃꯔꯝꯅ ꯀꯦꯔꯂꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ 10ꯗ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯔꯤꯕꯅ ꯑꯉꯥꯡꯁꯤꯡꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯇꯨꯄꯇꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯛꯇ ꯀꯦꯔꯂꯥꯗ ꯄꯨꯒꯗꯧꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯤꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯄꯨꯒꯗꯧꯔꯤꯕ ꯕꯣꯝ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯂꯣꯠꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯃꯦꯁꯁꯨ ꯃꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯗꯨꯕꯥꯏꯗꯒꯤ ꯍꯥꯊꯨ ꯀꯦꯔꯂꯥꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗꯤ ꯀꯦꯔꯂꯥꯗ ꯇꯥꯕ ꯌꯥꯗꯕꯗꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯣꯏꯅ ꯇꯥꯔꯝꯃꯤ ꯄꯥꯈꯠꯂꯕ ꯔꯥꯃꯦꯁꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯑꯃꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯨꯞꯅ ꯅꯪꯒꯤ ꯅꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯕꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯥꯃꯦꯁ ꯃꯍꯥꯛꯅ ꯃꯃꯥꯒꯤꯗꯃꯛꯇ ꯄꯥꯈꯠꯆꯔꯝꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯌꯣꯝꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯌꯨꯝ ꯍꯣꯡꯗꯨꯅ ꯆꯠꯅꯔꯤ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯊꯥꯆꯥꯟꯁꯨ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩ ꯌꯣꯝꯁꯤꯟꯅꯕ ꯇꯧꯔꯤ ꯏꯃꯨꯡꯒꯤ ꯃꯤꯌꯥꯝꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯊꯕꯛ ꯋꯥꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯛꯁꯟꯗꯤ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯣꯆꯤꯗ ꯁꯨꯇꯤꯡ ꯑꯃꯒꯤꯗꯃꯛꯇ ꯆꯠꯂꯅꯤ ꯋꯤꯟꯁꯇꯟꯅꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯣꯆꯤꯗ ꯆꯠꯅꯤꯡꯂꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩ ꯍꯥꯏꯕꯗꯣ ꯎꯠꯅꯤꯡꯗꯕꯗꯒꯤ ꯏꯀꯥꯏꯕꯗꯒꯤ ꯀꯣꯆꯤꯗ ꯆꯦꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯅꯤꯛꯁꯟꯁꯨ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯏꯌꯥꯝꯕ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯈꯪꯒꯗꯕꯅꯤ ꯋꯤꯟꯁꯇꯟ ꯃꯆꯤꯟ ꯃꯅꯥꯎ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯅ ꯑꯃꯗ ꯈꯠꯅ ꯆꯩꯅꯕ ꯍꯧꯔꯛꯈꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯊꯥ ꯆꯥꯅ ꯈꯠꯅꯕ ꯈꯥꯝꯗꯣꯛꯂꯗꯨꯅ ꯅꯤꯛꯁꯟꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯨꯏꯔꯕꯅꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯅꯪꯅ ꯁꯨꯇꯤꯡꯒꯤ ꯃꯤꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯟꯗꯕ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯈꯜꯂꯝꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗ ꯄꯤꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠꯅꯕ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯅꯌꯥꯝꯕ ꯑꯩꯈꯣꯏꯅꯤꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯕ ꯃꯈꯩ ꯁꯃꯨꯗ꯭ꯔꯗ ꯆꯠꯇꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯥꯜꯂꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯋꯥꯅ ꯍꯣꯠꯅꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯩꯝꯇ ꯈꯪꯗꯕꯗꯧꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯆꯤ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯪ ꯅꯁꯥꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ꯭ꯔꯥ ꯅꯤꯛꯁꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯇꯩꯃꯅ ꯄꯥꯏꯔꯤꯕ ꯂꯨꯀꯣꯜ ꯂꯤꯛꯁꯤꯡ ꯑꯗꯨ ꯆꯥꯏꯈꯥꯏꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯅꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯑꯍꯟ ꯃꯁꯦꯟ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯔꯕꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯃꯨꯗ꯭ꯔꯗ ꯁꯥꯏꯀ꯭ꯂꯣꯟ ꯂꯥꯛꯄ ꯌꯥꯏ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯁꯤ ꯂꯥꯛꯂꯕꯗꯤ ꯀꯦꯔꯂꯥꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡ ꯑꯗꯨꯅꯗꯤ ꯔꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯑꯣꯏꯕ ꯑꯣꯏꯅ ꯇꯥꯕꯤꯔꯝꯗꯦ ꯔꯕꯤꯕꯨ ꯑꯉꯥꯎꯕ ꯑꯃꯗꯧꯅ ꯂꯛꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯔꯂꯥꯒꯤ ꯁꯤꯑꯦꯝ ꯌꯥꯎꯕ ꯑꯆꯧꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯦꯔꯂꯥꯗ ꯗꯥꯝ 69 ꯂꯩ ꯑꯆꯧꯕꯗꯒꯤꯅ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯔꯒ ꯍꯥꯏꯔꯤꯕ ꯗꯥꯝ ꯈꯨꯗꯤꯡꯃꯛ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕ ꯃꯔꯝꯅ ꯏꯁꯤꯡꯅ ꯊꯟꯅ ꯌꯥꯎꯔꯕ ꯗꯥꯝ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯥꯏꯀ꯭ꯂꯣꯟ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯄꯥꯎ ꯄꯤꯔꯛꯂꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯥꯏꯀ꯭ꯂꯣꯟ ꯂꯥꯛꯁꯤꯜꯂꯛꯂꯕꯗꯤ ꯀꯦꯔꯂꯥꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯀꯅꯤ
ꯐꯤꯕꯝꯅ ꯑꯁꯨꯛ ꯂꯨꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯀꯦꯔꯂꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯅꯔꯤ꯫ ꯀꯦꯔꯂꯥꯒꯤ CMꯅ ꯍꯥꯏꯔꯛꯏ ꯄꯥꯎ ꯑꯁꯤ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯇꯤꯚꯤꯗ ꯍꯥꯞꯀꯦ ꯍꯥꯏꯔꯛꯀꯅꯤ, ꯃꯤꯌꯥꯝ ꯃꯔꯛꯇ ꯋꯥ ꯂꯥꯎꯅꯔꯛꯀꯅꯤ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯁꯨ ꯑꯀꯤꯕꯅ ꯍꯦꯃꯟꯗꯨꯅ ꯄꯨꯝꯂꯥꯡ ꯂꯥꯡꯅꯔꯛꯀꯅꯤ, ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯗꯤꯌꯥꯗ ꯄꯥꯎ ꯄꯤꯈꯤꯒꯨꯝꯁꯤ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯒꯤ ꯀꯝꯗꯧꯅ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯒꯤ ꯊꯣꯛꯀꯗꯧꯔꯤꯕ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡꯗꯒꯤ ꯀꯝꯗꯧꯅ ꯀꯟꯒꯅꯤ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯟꯅ ꯇꯧꯈꯤꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯖꯤꯒꯤ ꯑꯣꯐꯤꯁꯇ ꯃꯁꯛ ꯅꯥꯏꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯀꯦꯔꯂꯥꯗ ꯑꯆꯧꯕ ꯁꯥꯏꯀ꯭ꯂꯣꯟ 2 ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯀꯦꯔꯂꯥꯗ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗꯒꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏꯗꯤ ꯁꯦꯝ ꯁꯥꯗꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯑꯃ ꯂꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯑꯃ ꯁꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯇꯤ ꯂꯧꯈꯤꯕ ꯑꯃꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯈꯨꯗꯛꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯣ꯫ ꯁꯥꯖꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯌꯥꯎꯅꯅꯕ ꯃꯌꯨꯝ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯌꯥꯗꯕꯗꯒꯤ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯣꯏꯔꯦ꯫ ꯑꯦꯝꯄ꯭ꯂꯣꯌꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯏ ꯄꯥꯎ ꯈꯣꯝꯖꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯊꯥ ꯁꯥꯔꯕ ꯃꯊꯥꯆꯥꯟꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯦꯇꯨꯄꯇꯤꯁꯨ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯑꯗꯨ ꯊꯧꯗꯨꯅ ꯀꯦꯔꯂꯥ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯔꯥꯃꯦꯁꯁꯨ ꯃꯃꯥ ꯑꯅꯥꯕ ꯑꯗꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯀꯦꯔꯂꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯅꯤꯛꯁꯟꯗꯤ ꯃꯇꯣꯝꯗ ꯀꯣꯆꯤꯗ ꯅꯣꯡ ꯆꯨꯔꯛꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯨꯡꯁꯨꯛ ꯃꯨꯡꯖꯥꯅꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯊꯨꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯂꯣꯟꯅꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯤꯅꯥꯎ ꯈꯔ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯨꯔꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯃꯌꯨꯝ ꯍꯣꯡꯅꯔꯤ꯫ ꯑꯁꯣꯟꯕꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯍꯅꯨ ꯍꯅꯥꯁꯤꯡꯕꯨꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯅꯍꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯕꯤꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯨꯞ ꯑꯃꯗꯤ ꯃꯟꯖꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯦꯔꯂꯥꯒꯤ ꯀꯂꯦꯛꯁꯟ ꯁꯦꯟꯇꯔꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯗꯣꯅꯦꯠ ꯇꯧꯕꯤꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯊꯥꯗꯣꯛꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯃꯥꯒꯤ ꯐꯤꯕꯝ ꯍꯪꯂꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯀꯦꯔꯂꯥ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤ꯫ ꯔꯥꯃꯦꯁꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒ ꯂꯝꯕꯤ ꯄꯨꯟꯕ ꯑꯁꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯖꯤꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯞ ꯀꯦꯔꯂꯥ ꯀꯧꯕ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯂꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯩꯕꯨꯁꯨ ꯑꯦꯗ ꯇꯧꯕꯤꯔꯛꯂꯦ꯫ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯐꯪꯂꯤꯕ ꯃꯐꯝꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯩꯅꯁꯨ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯊꯥꯒꯠꯂꯛꯂꯤꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯊꯥꯒꯠꯂꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯦꯔꯂꯥ ꯄꯨꯝꯕ ꯄꯥꯛ ꯁꯟꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥ ꯀꯌా ꯑꯃꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯌꯨꯝꯗꯒꯤ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯌꯨꯝꯊꯛꯇ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯐ꯭ꯂꯣꯔꯗ ꯀꯥꯗꯨꯅ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯁꯄ꯭ꯂꯥꯏ ꯄꯤꯅꯅꯕꯗꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯤꯡ ꯑꯗ ꯌꯧꯍꯟꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯦꯛ ꯇꯧꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯤꯡꯊꯤꯖꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯗꯔꯀꯥꯔ ꯇꯥꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯅꯝꯗꯨꯅ ꯇꯧꯍꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕ ꯚꯣꯂꯨꯟꯇꯤꯌꯔ ꯈꯔꯒꯤ ꯃꯊꯧꯗꯤ ꯇꯥꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ, ꯃꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯟꯅ ꯇꯧꯔꯣ꯫ ꯁꯥꯖꯤꯅ ꯍꯥꯏꯔꯛꯏ ꯁꯦꯞ ꯀꯦꯔꯂꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯅꯍꯥꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯌꯔ ꯇꯧꯔꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯚꯣꯂꯨꯟꯇꯤꯌꯔ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔꯗꯒꯤ ꯁꯦꯞ ꯀꯦꯔꯂꯥ ꯍꯥꯏꯔꯤꯕ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯅꯍꯥꯁꯤꯡꯅ ꯄꯥꯏꯕ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯐꯪꯕ ꯃꯇꯝꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯀꯦꯔꯂꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯂꯥꯛꯅꯈꯤ꯫
ꯃꯊꯪꯒꯤ ꯁꯟꯗꯅ ꯁꯔꯀꯥꯔ ꯑꯃꯗꯤ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀꯦꯔꯂꯥꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯟꯊꯣꯛꯀꯗꯕ ꯔꯤꯂꯤꯐꯀꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯄꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯍꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯇꯦꯡꯕꯥꯡꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯤꯚꯤꯗ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯃꯅꯁꯨ ꯄꯥꯎ ꯄꯤꯔꯤ꯫ ꯑꯁꯣꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯑꯗꯨ ꯇꯤꯚꯤꯗ ꯄꯥꯎꯗ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯤ, ꯆꯥꯎꯊꯣꯛꯆꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯊꯥꯆꯥꯟꯁꯨ ꯇꯤꯚꯤꯗ ꯌꯥꯎꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯤꯛꯁꯟ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯔꯤ꯫ ꯃꯊꯥꯆꯥꯟꯒꯤ ꯃꯆꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯛꯅꯔꯛꯏ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯤꯛꯁꯟ ꯌꯥꯎꯕ꯭ꯔꯥ ꯊꯤꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯂꯣꯏ, ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯇꯟꯅꯤ"꯫ ꯋꯤꯟꯁꯇꯟꯁꯨ ꯃꯅꯥꯎꯅꯨꯄꯥꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯛ ꯊꯤꯅ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯛꯁꯟꯗꯤ ꯃꯍꯥꯛꯀꯤ ꯁꯨꯇꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯗꯥꯏꯔꯦꯛꯇꯔꯒ ꯍꯟꯅ ꯎꯅꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯃꯍꯥꯛꯀ ꯎꯅꯁꯤ ꯌꯥꯔꯛꯈꯤꯗꯦ꯫ ꯅꯤꯛꯁꯟ ꯃꯍꯥꯛꯀꯤ ꯁꯨꯇꯤꯡꯒꯤꯗꯃꯛꯇ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯐꯥꯎ ꯈꯟꯅꯔꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯖꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯄꯥꯎꯗꯗꯤ ꯇꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯁꯥꯏꯀ꯭ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠ ꯃꯥꯡꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯀꯗꯧꯔꯤ"꯫ ꯁꯥꯖꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯏꯍꯥꯟ ꯍꯥꯟꯅ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯀꯨꯝꯒꯤ ꯑꯍꯥꯟꯕ ꯅꯣꯡ ꯂꯥꯛꯄꯗ ꯑꯅꯧꯕ ꯑꯁꯥ ꯑꯃꯃꯝ ꯄꯣꯛꯍꯟꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯕ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ, ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯈꯤꯒꯅꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯅꯔꯤ"꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯊꯧꯅꯥ ꯐꯔꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯁꯣꯟ ꯑꯅꯥꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ꯫ ꯅꯣꯡꯅ ꯂꯦꯞꯇꯅ ꯆꯨꯖꯔꯕꯁꯨ, ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯖꯔꯕꯁꯨ, ꯊꯛꯅꯅꯕ ꯏꯁꯤꯡ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯗꯕꯗꯤ ꯅꯠꯇꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨ ꯃꯉꯥꯏ, ꯃꯈꯣꯏꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯌꯨꯝ ꯍꯟꯕ ꯐꯪꯒꯅꯤ ꯈꯜꯂꯨꯕꯗ ꯃꯊꯃꯣꯏꯗ ꯋꯥꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯃ ꯑꯅꯨꯅ ꯕꯦꯡꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯦꯔꯂꯥ ꯇꯝꯅ ꯂꯥꯛꯄ ꯇ꯭ꯔꯦꯟ ꯈꯨꯗꯤꯡꯃꯛ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗ ꯌꯥꯎꯔꯛꯂꯤ꯫ ꯑꯅꯨꯁꯨ ꯄꯥꯈꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯥꯃꯦꯁꯇ ꯍꯟꯅ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯃꯦꯁꯀꯤ ꯐꯣꯟꯗꯤ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯇꯨꯄꯇꯤꯅ ꯀꯦꯔꯂꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯦꯔꯂꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯄꯣꯠꯆꯩ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯃꯃꯥꯡꯗ ꯊꯦꯠꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯄꯣꯁꯁꯤꯡ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯨꯞꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝ ꯍꯣꯡꯗꯣꯛꯅꯕ ꯄꯣꯠꯆꯩ ꯌꯣꯝꯁꯤꯟꯕ ꯊꯥꯡꯗꯣꯛꯄ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡ ꯆꯨꯕ ꯂꯦꯞꯇꯕꯗꯒꯤ ꯏꯃꯨꯡ ꯐꯥꯎꯕ, ꯗꯨꯀꯥꯟ ꯐꯥꯎꯕ ꯏꯁꯤꯡ ꯂꯣꯏꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯕꯅ ꯆꯠꯄ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯅꯨꯞꯅ ꯃꯇꯝ ꯑꯃꯗ ꯁꯥꯈꯤꯕ ꯃꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯄꯥꯏꯞꯀꯤ ꯍꯤꯅꯥꯎ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯂꯤꯅꯥꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯂꯦꯛꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯨꯡꯗ ꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ?" ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯑꯅꯨꯞꯀ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ"꯫ ꯑꯦꯂꯦꯛꯁꯀꯤ ꯃꯄꯥꯅ, "ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯏꯁꯤꯡ ꯆꯪꯉꯦ, ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯊꯥꯡꯖꯤꯟꯁꯤ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯆꯠꯍꯧꯕꯅ ꯐꯒꯗ꯭ꯔꯥ?" ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯀꯤ ꯃꯄꯥꯅ ꯅꯥꯄꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯌꯧꯅ ꯏꯁꯤꯡ ꯆꯪꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯁꯦꯀꯦꯟꯗ ꯐ꯭ꯂꯣꯔꯗ ꯂꯣꯏꯅꯃꯛ ꯊꯥꯡꯒꯠꯂꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ"꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯇ꯭ꯔꯦꯟ ꯆꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯗ ꯇꯣꯡꯂꯛꯄ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯤꯡ ꯂꯝꯕꯤ ꯀꯌꯥ ꯐꯥꯎꯗꯨꯅ ꯍꯥꯏꯋꯦ ꯇꯥꯅꯅꯕ ꯂꯥꯛꯅꯔꯤ꯫ ꯔꯃꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀ ꯁꯤꯠ ꯊꯪꯅꯅ ꯇꯣꯡꯃꯤꯟꯅꯔꯛꯄ ꯑꯁꯣꯛ, ꯃꯈꯣꯏ ꯑꯅꯤꯗꯤ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯍꯥꯏꯋꯦꯗ ꯂꯥꯛꯂꯤꯕ ꯀꯦꯔꯂꯥ ꯇꯝꯅ ꯆꯠꯀꯗꯕ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯕु ꯈꯥꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯈꯥꯝꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯈꯥꯝꯕꯤꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯨꯞ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏ ꯃꯌꯨꯝꯒꯤ ꯄꯣꯠꯆꯩ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯊꯥꯡꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝ ꯇꯝꯅ ꯑꯅꯨꯞꯀꯤ ꯄꯥꯏꯞꯀꯤ ꯍꯤꯅꯥꯎ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯏꯁꯤꯡꯁꯦ ꯈꯨꯖꯦꯡ ꯐꯥꯎꯕ ꯌꯧꯍꯧꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯡꯕꯨ ꯌꯧꯔꯅꯤ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ "ꯃꯥꯏꯀꯩ ꯑꯗꯣꯝꯗꯗꯤ ꯆꯪꯂꯨꯔꯅꯨ, ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯊꯨꯝꯍꯧꯔꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯅꯨꯞꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗ ꯂꯣꯏꯅꯃꯛ ꯊꯥꯡꯒꯠꯂꯝꯃꯒ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨ ꯂꯥꯛꯑꯣ"꯫ ꯑꯦꯂꯦꯛꯁꯅ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯁꯤ ꯍꯥꯏꯕꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯛꯑꯣꯏ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤꯒꯅ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯀꯗꯕ ꯖꯍꯥꯖ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ
Alex na harai nang makoibu puduna relief camp da hana thambiruro aidi mafam asidagi khongna dum chatkrage yumgi pochai singa do loisilamaga aishu camp ta laklage masigi matungda anupna mahaki hinaudu tapna yum madu da thaujilaktuna mama machabu yamna ningthijana chechenna mahaki hinau macha du tonghalami aduga relief camp yaunanaba hi hondorakhi Anup ki matungda miyoi kaya amasu makhongna relief camp tamna mahaki matung inaduna laknari hana mamang haktakta amukta phawa ising thungidri hariba mafam asi phawa yum khudimakta ising changchinnarakpadagi saphagadaba mafam yengduna relief camp tamna imung manung huptuna langdana numidang oselaklaba phawada gari amatana khambiraktrabada asopna highway da lakliba truck amagi mamangda lepsenduna lerami truck adusu khamdaba yadabadagi khamlami truck adugi driver adudi atai kanasu oramdre setupati orami setupatina yamna shauna truck mamangda lepsilibadi sininglabra haiduna tathi chairakhi asokna thamoi sengna haijarai ngasai nungthindagini aikhoina mafam asida leptuna yum yongna chatnanaba gari lakpak ngaiduna leiribase nong taba maramna public transportation gi bus amadi taxi amata laktre maram aduna aikhoibu nungsibiduna yum phawa yownabada thinbiramu adubu setupati di mafam asida icham chamnadi lakpa natte maram aduna atopa miyoi kanamta mahaki truck ta tonghaninglamde aduna gari thaugi tawrami adubu asokna makhut lonaraduna setupati da harai aigi yumda ichanupi matomda lehobani nong chingi phibam phattaba matamsida maha matomda yumda yamna kijaramagani setupati shu yaningda lao chalasi haduna hairami mathangi sendana asok amadi ramesh makoi anina setupati gi truck ta kakhalakpa matamda setupati di mamit khana yenglaklami magi matawaduda asokna harai aiga lakminariba nupasi aigi imanabani masu akhoiga lambi punbani mathangi sendana saji gi senior officer amana Kerala da hanadagi hauna dam hangdokani haiduna plan tawkhiba singa dugi matung inna dam hangdoknaba sem saduna lerami adubu mahakna tawrakliba thawrang thoksil saji nadi yamna pakhatna thingjari hauzik oiriba nong chingi phibam amadi cyclone lakani haiduna mipainari ngai tanja asida dam dagi ising thadok luba tarabadi amuke hena khudong thiningai soidana oigani officer aduna harai nangonda piriba nathau adu khakta taw hana tawkhiba plan matung ina dam dagi ising thadokpa asina aigi ithawni sajina amu harai dam dagi karigumba ising thadokpa tarabadi mamangda amukta ising thumkhidreba mafam kaya ama soidana maki ising thumlagani maram aduna mafam aduda leiriba miyoi sing aduda hana dagi hauna alert ama natragana warning ama pifam thoi adubu officer aduna harai madudi mafam adugi district collector DC na tawgadaba thabakni aikhoigi ithau natte masigi matungda officer aduna command center da leiriba employee sing aduda harai dam hangtoklaba matungda ising thumjalle haduna miyoi kaya ama call soidana maki tawnarakani ayam adugi marakta chenthokpa nanghaude haiba sing ado makhoibu kannanaba sem saro officer adugi order aduda pendraba sajina harai mina awaba tadringida awaba taraktanaba makhoigi damakta thabak tawbige haibra natragana miyamna awa ana tanarakpa ngaiduna leraga makhoina awa ana tarakpa matamda makhoigi mateng pangge haibra mathangi sendana officer adugi order matung ina dam senariba guard aduda call torai aduga haujimak dam hango haiduna order torai guard adusu hathu cheraktuna dam wi gate adu hangtolami adubu guard aduna dam wi gate hangtolaga mapana tholakpa matamdadi dam wi gate adu tamna isingi ichel aduna phoktuna purakpa ujaw ma chensilakliba adu urami oiramliba phibam masida guard adudi kibana makhong phawo thangma thokhidre ujaw aduna dam wi gate ta panduna laikre ujaw asina kuina panduna leirabadi dam adu soidana kairakpa yabagi phibam phawo leiribani maram aduna guard aduna mahaki araiba thona season aduna mahaki office ta halaktuna dam adugi officer singda pau pirami dam dagi ising thadorpa maramna mafam kayada Esing Echao ka hena hengalakli maram aduna mafam kayadagi makhoibu kanbiyu haina helpline number da call mayam ama laklami ikui hokde mafam kayadagi social media da video thadoknarakhi aikhoina thawai hingnaba yumthakta ka duna lerakliba numit nini sujilakle ising chana thaknaba amata leitre pikliba ichagi sangom pithaknaba ising phawa leitre haiduna kapladuna pau tamnarakli Maike Emadana, Kunja Karana, volunteer Oduna, Mapam Lapna Ladiba, Mio Shingbu, relief camp Tamna Pubirakli, Tawai Hingnaba, Yum Tadotuna Lakliba, Mio Shingna, Makogi Punsi, Lejagani Haduna Shazariba, Matagi the Makta Shariba Yum Singadu, Mamit Mamanga, Ishingna Chentakiba, Pumtek Tekiba do Ubada, Matamoida, Kaya the Penjadana Kapsariba, Matangi Sendana, CMna, emergency meeting Amaga Korami, CM Nahanglai, Hauzik Chakagi Makedigi, Kai Tawayarige, officer Nahari. Sarkar ki stock to leiriba life jacket sing asi yenthoklebasu masing diwalani aduga aikhoina rescue chakadabasu oiriba phibam asida yararoi samudradagi sapu kanna chensilakliba ising sing asida aikhoi sarkar gi lejariba jahaz sing asi thaujalurabadi soidana tekani CM na muk chauna hairi
ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯨ ꯈꯔ ꯍꯥꯏꯔꯛꯎ ꯑꯣꯐꯤꯁꯔ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯦꯚꯤ ꯊꯥꯖꯤꯜꯂꯒ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯍꯟꯕꯗꯤ ꯌꯥꯒꯅꯤ ꯁꯤꯑꯦꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯦꯚꯤ ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯆꯪꯒꯅꯤ ꯅꯦꯚꯤꯅ ꯃꯐꯝ ꯑꯁꯤ ꯌꯧꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒꯅꯤ ꯑꯗꯨꯕꯨ प्रꯖꯥꯒꯤ ꯔꯦꯁꯀ꯭ꯌू ꯇꯧꯕꯒꯤ ꯊꯕꯛꯇꯤ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯍꯧꯗꯕ ꯌꯥꯔꯣꯏ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯛꯀꯗꯧꯔꯤꯕ ꯅꯦꯚꯤ ꯉꯥꯏꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇꯦ DGPꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯐꯥꯎꯕ ꯌꯧꯅ ꯊꯨꯝꯅꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯆꯠꯐꯝ ꯂꯩꯇꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯔꯦꯁꯀ꯭ꯌू ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯖꯤꯡꯒꯅ ꯀꯨꯞꯄ ꯌꯨꯝꯁꯤꯡꯗꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯤꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯌꯨꯝ ꯃꯅꯨꯡꯗ ꯀꯥ ꯑꯃꯗ ꯑꯋꯥꯡꯕ ꯖꯒꯥ ꯈꯜꯂꯒ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯁꯤꯟꯗꯨꯅ ꯂꯩꯅꯔꯝꯒꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡꯗ ꯀꯨꯝꯂꯒ ꯔꯦꯁꯀ꯭ꯌू ꯑꯣꯄꯔꯦꯁꯟ ꯍꯧꯗꯕ ꯌꯥꯔꯔꯣꯏ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯞꯂꯗꯨꯅ ꯇꯤꯚꯤꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯤꯑꯣꯏ 5,000 ꯍꯦꯟꯅ ꯆꯦꯟꯐꯝ ꯂꯩꯇꯗꯨꯅ ꯌꯨꯝꯊꯛꯇ ꯂꯩꯅꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯔꯦꯁꯀ꯭ꯌू ꯇꯧꯕꯤꯗꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯃꯈꯣꯏ 5,000ꯃꯨꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ CM ꯑꯃꯗꯤ ꯑꯣꯐꯤꯁꯔ ꯈꯨꯗꯤꯡꯃꯛ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌू ꯇꯧꯅꯅꯕ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯁꯥꯐꯨ ꯀꯜꯂꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯗ ꯁꯔꯀꯥꯔꯒꯤ ꯔꯦꯁꯀ꯭ꯌू ꯕꯣꯠ ꯑꯗꯨꯅ ꯆꯪꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯐꯥꯎꯕꯅ ꯎꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯊꯥꯆꯥꯟ ꯑꯃꯗꯤ ꯋꯤꯟꯁꯇꯟ ꯃꯄꯥ ꯃꯆꯥꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯆꯔꯆꯀꯤ ꯐꯥꯗꯔ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯥꯆꯥꯅ ꯐꯥꯗꯔꯗ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯝꯇ ꯎꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯐꯥꯗꯔ ꯑꯗꯨꯅꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ ꯁꯔꯀꯥꯔ ꯐꯥꯎꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯊꯥꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯐꯝꯗꯣꯛꯇꯨꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯥꯗꯔ ꯑꯗꯨꯅ ꯆꯔꯆꯀꯤ ꯕꯦꯜ ꯈꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯆꯔꯆꯇ ꯀꯧꯔꯝꯃꯤ ꯐꯥꯗꯔꯒꯤ ꯕꯦꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯉꯥꯃꯤ ꯈꯨꯗꯤꯡꯃꯛ ꯆꯔꯆꯇ ꯂꯣꯏꯅꯃꯛ ꯂꯥꯛꯅꯔꯝꯃꯤ ꯐꯥꯗꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯣꯏꯅꯃꯛ ꯊꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯀꯦꯝꯇ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯦꯝꯇ ꯂꯩꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ ꯉꯥꯃꯤꯁꯤꯡꯅ ꯑꯃꯒ ꯍꯥꯏꯅꯔꯤ ꯐꯥꯗꯔꯅ ꯍꯥꯏꯅꯤꯡꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯛꯏ ꯇꯤꯚꯤꯗ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯕ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯕꯨ ꯀꯟꯕ ꯆꯠꯂꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪꯅ ꯍꯤꯅꯥꯎ ꯑꯃ ꯄꯨꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕ ꯆꯠꯂꯕꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯨꯅꯕ ꯀꯅꯥ ꯆꯠꯄ ꯌꯥꯎꯒꯅꯤ ꯉꯥꯃꯤꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯩꯁꯨ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯃꯈꯨꯠ ꯊꯥꯡꯒꯠꯅꯔꯛꯈꯤ ꯃꯌꯥꯝꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯋꯤꯟꯁꯇꯟ ꯃꯄꯥ ꯃꯆꯥꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯃꯤꯅ ꯍꯟꯊꯅ ꯇꯣꯜꯂꯕ ꯖꯥꯇꯤꯅꯤ ꯍꯥꯏꯅ ꯃꯤꯅ ꯏज्ꯖꯠ ꯇꯧꯕꯤꯗꯕ ꯂꯥꯏꯔꯕ ꯉꯥꯃꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯃꯣꯏ ꯄꯥꯜꯂꯝꯃꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯥꯃꯤꯁꯤꯡꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ CM ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ CMꯅ ꯑꯣꯐꯤꯁꯥꯔ ꯈꯔ ꯊꯥꯔꯛꯇꯨꯅ ꯉꯥꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯇ꯭ꯔꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯔꯦꯁꯀ꯭ꯌू ꯇꯧꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯋꯤꯟꯁꯇꯟ ꯃꯄꯥ ꯃꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯉꯥꯃꯤꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤꯕ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔꯤꯕ ꯍꯤꯅꯥꯎꯁꯤꯡ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯅꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯉꯥꯃꯤ ꯀꯌꯥ ꯑꯃꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯎꯔꯤ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯉꯥꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯆꯤꯜꯂꯛꯄ ꯑꯗꯨꯗ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯀꯣꯜ ꯇꯧꯗꯨꯅ ꯑꯍꯦꯟꯕ ꯇ꯭ꯔꯛ ꯈꯔꯒ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯇꯅꯁꯨ ꯃꯈꯣꯏꯒꯤ ꯑꯂꯩꯕ ꯇ꯭ꯔꯛ ꯈꯨꯗꯤꯡꯃꯛ ꯊꯥꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯥꯏꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇ꯭ꯔꯛꯁꯤꯡꯗ ꯍꯤꯅꯥꯎ ꯀꯌꯥ ꯑꯃ ꯍꯥꯞꯇꯨꯅ ꯉꯥꯃꯤꯁꯤꯡꯅ ꯇꯣꯉꯥꯟꯕ ꯀꯦꯔꯂꯥꯒꯤ ꯃꯐꯝꯗ ꯃꯤ ꯀꯟꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯎꯔꯛꯈꯤ ꯇꯤꯚꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯤ ꯉꯥꯃꯤꯁꯤꯡꯅ ꯀꯦꯔꯂꯥꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯉꯥꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥ ꯑꯣꯏꯔꯤ ꯉꯥꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯍꯤꯅꯥꯎ ꯇ꯭ꯔꯛꯇ ꯍꯥꯞꯇꯨꯅ ꯔꯦꯁꯀ꯭ꯌू ꯇꯧꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯅꯗ꯭ꯔꯤ ꯉꯥꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯤꯛꯁꯟꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯥꯃꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯛꯂꯤ ꯅꯤꯛꯁꯟꯅ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯉꯥꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯅꯣꯛꯆꯕ ꯎꯔꯒ ꯅꯤꯛꯁꯟꯁꯨ ꯊꯃꯣꯏꯗꯗꯤ ꯆꯥꯎꯊꯣꯛꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯅꯔꯤ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯊꯥꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯅꯥꯎ ꯃꯦꯔꯤ ꯃꯥꯔꯊꯥ ꯄꯨꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯌꯨꯝꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯋꯥꯅ ꯈꯥꯡꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯕꯨ ꯉꯥꯃꯤꯁꯤꯡꯅ ꯀꯟꯕꯤꯕ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕ
ꯃꯐꯝ ꯈꯨꯗꯤꯡꯗ ꯋꯤꯟꯁꯇꯟ ꯃꯄꯥ ꯃꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯕ ꯍꯤꯅꯥꯎꯁꯤꯡꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯊꯥꯆꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯃꯒꯤ ꯃꯊꯛꯇ ꯃꯤ ꯀꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯂꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯋꯤꯟꯁꯇꯟꯒ ꯂꯥꯛꯃꯤꯟꯅꯕ ꯉꯥꯃꯤꯁꯤꯡꯒꯤ ꯍꯤꯅꯥꯎ ꯑꯃꯗ ꯃꯈꯣꯏꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯅꯥꯎꯗ ꯇꯣꯡꯍꯟꯗꯨꯅ ꯄꯨꯕꯤꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ, ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯊꯦꯛꯂꯝꯕ ꯑꯦꯂꯤꯅꯥꯒꯤ ꯃꯄꯥ ꯉꯁꯤꯗꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯦꯝ ꯇꯝꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯆꯠꯂꯤ꯫ ꯋꯤꯟꯁꯇꯟ ꯃꯄꯥ ꯃꯆꯥꯅ ꯃꯤ ꯀꯜꯂꯝꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯕꯨ ꯊꯥꯒꯠꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯃꯊꯥꯆꯥꯟꯅꯁꯨ ꯍꯟꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯇꯨꯄꯇꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯁꯣꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯇ꯭ꯔꯛꯇꯒꯤ ꯀꯨꯝꯊꯔꯝꯗꯥꯏꯗ ꯄꯩꯁꯥ ꯈꯔ ꯄꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯇꯨꯄꯇꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯩꯁꯥ ꯂꯧꯔꯝꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯈꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯃꯦꯁ ꯑꯃꯗꯤ ꯁꯦꯇꯨꯄꯇꯤ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯃꯦꯁꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯋꯥꯏꯖꯒꯦ, ꯀꯣꯜ ꯑꯝꯇ ꯇꯧꯒꯦ꯫ ꯁꯦꯇꯨꯄꯇꯤꯁꯨ ꯄꯤꯅꯤꯡꯗ ꯐꯣꯟ ꯄꯤꯔꯛꯏ꯫ ꯔꯥꯃꯦꯁꯅ ꯑꯅꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯄꯥꯈꯠꯆꯔꯕ ꯑꯅꯨꯅ ꯍꯪꯂꯛꯏ, ꯅꯪꯒꯤ ꯐꯣꯟꯗꯤ ꯆꯠꯇꯦ, ꯉꯁꯥꯏꯈꯩ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯗꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯅꯔꯨꯔꯦ꯫ ꯑꯅꯨꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯔꯥꯃꯦꯁꯇꯤ ꯊꯃꯣꯏꯗ ꯅꯣꯛꯆꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯅꯨꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯤ ꯈꯜꯂꯨꯕꯗ꯫ ꯔꯥꯃꯦꯁꯀꯤ ꯃꯃꯥꯅ ꯀꯞꯂꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯅꯪꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯅꯔꯨꯔꯦ꯫ ꯔꯥꯃꯦꯁꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯃꯥ ꯃꯆꯥꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯁꯦꯇꯨꯄꯇꯤꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯒ ꯁꯦꯇꯨꯄꯇꯤꯒꯤ ꯊꯃꯣꯏꯗꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯩꯒ ꯏꯃꯝꯃꯝꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯖꯦꯅꯦꯔꯦꯇꯔꯁꯨ ꯊꯥꯜꯂꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯑꯅꯨꯞꯅ ꯄꯨꯔꯛꯈꯤꯕꯤ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯄꯤꯛꯂꯕ ꯀꯦꯝꯞ ꯑꯗꯨꯗ ꯃꯤ ꯂꯩꯐꯝ ꯆꯟꯗꯕꯗꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯤ ꯑꯃ ꯊꯥꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯐꯝꯗꯨꯅ ꯂꯩꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯁꯨ ꯂꯥꯛꯂꯦ꯫ ꯃꯩ ꯂꯥꯛꯄ ꯃꯇꯝꯗꯅ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯅꯨꯞꯅ ꯁꯥꯖꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯍꯦꯂꯤꯀꯣꯞꯇꯔ ꯊꯥꯔꯛꯑꯣ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯚꯣꯂꯨꯟꯇꯤꯌꯔ ꯈꯔꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯦꯝꯞꯇ ꯍꯣꯜꯂꯤꯕ ꯑꯗꯨ ꯎꯠꯂꯛꯈꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯃꯁꯥ ꯈꯛꯇ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡꯁꯨ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯕꯥꯁꯤꯒꯤ ꯌꯨꯝꯊꯪꯅꯕ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯊꯝꯂꯝꯂꯕꯗꯤ ꯏꯁꯤꯡꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯚꯣꯂꯨꯟꯇꯤꯌꯔ ꯑꯗꯨꯅꯗꯤ ꯕꯥꯁꯤꯁꯨ ꯄꯨꯗꯣꯏꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯥꯁꯤꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝꯗ ꯂꯩꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗꯤ ꯏꯁꯤꯡ ꯆꯪꯂꯣꯏ꯫ ꯑꯩꯈꯣꯏ ꯍꯥꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯨꯕꯤꯔꯣ, ꯑꯗꯨꯒ ꯕꯥꯁꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯣ꯫ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯤꯔꯤ ꯇꯛꯁꯜꯂꯛꯄ ꯑꯗꯨꯗ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯕ ꯇꯥꯔꯝꯃꯤ꯫ ꯕꯥꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏꯗꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯕꯥꯁꯤꯁꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯃꯥꯗꯨꯅ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯁꯦꯇꯨꯄꯇꯤ ꯑꯃꯗꯤ ꯔꯥꯃꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯉꯩꯗ ꯇꯤꯚꯤꯗ ꯃꯤꯑꯣꯏ ꯀꯌా ꯑꯃꯅ ꯀꯞꯂꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯕ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯋꯥꯅ ꯈꯥꯡꯂꯤꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯁꯣꯟ ꯑꯅꯥ ꯀꯌꯥ ꯑꯃꯕꯨꯅ ꯅꯍꯥꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯦꯇꯨꯄꯇꯤ ꯆꯥꯛ ꯌꯣꯠꯊꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯦꯇꯨꯄꯇꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯔꯝꯗꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯔꯥꯃꯦꯁꯁꯨ ꯁꯦꯇꯨꯄꯇꯤꯒꯤ ꯃꯇꯨꯡ इनदुना थोखी। सेतुपतिना महाकी ट्रक्ता पुरक्पा बोम याबा बॉक्सिंग अदु इसिंगदा लंथखिबा अदु रमेशनसु उरमी। मथंगी सिंदा सेतुपति अमदी रमेश मखोय अनिना ट्रक तोंगदुना केरला तमना लाकपा मतमदा रमेशना वालेट अमा पीरदुना सेतुपतिदा हायरई नंगी वालेटनी ngasai hotel da nangna kauramla male वालेट ता यावरिबि नुपि मचा असि नंगी नचा नुपि नत्रा ममिंगदी करी कवी अदुबु सेतुपति दी रमेश ता पाखुम अमता पिरमदे तुमिन्ना महाकी गाड़ी थौफम थोकपा थौरी। मथंगी सिंदना साजीना मंगोंदा अनुपना पाव पिरकपा मतुंग इन्ना महाकी एम्प्लॉई सिंगदा मागी खुंगंगदा प्रेग्नेंट ओइरबि नुपि अमा फिबम लुसिलकले हायदुना रेस्क्यू हेलीकॉप्टर थाननबा ऑर्डर तौरमी। मथंगी सिंदना रिलीफ कैंप लेरिबा मियोय खुदिमकना हेलीकॉप्टर पायरकपगी मखोल तारमी। हेलीकॉप्टर की मखोल ताबा मतमदा अंगांग अहल खुदिमकना मपान थोरक्तुना नोंग मरक अदुदा हेलीकॉप्टर पायरकलिबा अदु कोयेंग येंगलमी। अदुबु लाइबक थिबदी हेलीकॉप्टर दुदी रिलीफ कैंप ना लेरिबा मफम अदुदगी लापना पाइथोखिबा अदु उरमी। कैंप लेरिबा मियोयसिंग अदुना करिगिनो हेलीकॉप्टर ना सोमदा पाइथोखिसे हंगनरखी। नुपा अमना खुमलाई मफम असिददी मैसु अमता थांदे इसिंग मरक असिदा अखोयबु लेफम खंगदबदगी अतोपा मफमदा पाइखिबा ओइरमगनी। मसिगी मतुंगदा अनुपना कैंप अदुदा लेबा नुपासिंगदगी मखोयना पाइनरिबा टॉर्च लाइट सिंग अदु खोमजिलमी। अदुगा टॉर्च लाइट सिंग अदु फी अमना कन्ना किसिलबा मतुंगदा अनुपना टॉर्च लाइट सिंग अदु पुदुना उ अवांगबा अमगी मथक्ता काखतखी। उ दुगी मथक्ता खरा वांगना काखलकलबा मतुंगदा अनुपना टॉर्च लाइट सिंग अदु थालदुना
ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯗ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯔꯛꯈꯤ ꯑꯅꯨꯞꯅ ꯎ ꯃꯊꯛꯇꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯂꯛꯂꯤꯕ ꯑꯗꯨ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯨꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯖꯤꯜꯂꯛꯈꯤ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯅꯨꯞꯄꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯛꯈꯤ ꯍꯦꯂꯤꯀꯣꯞꯇꯔ ꯂꯥꯛꯂꯕꯅꯤꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯃꯥ ꯃꯆꯥꯕꯨꯁꯨ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯀꯦꯝꯞ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯀꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯗꯨꯅ ꯀꯦꯝꯞ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯖꯤꯡꯒꯁꯤꯡ ꯑꯗꯨ ꯄꯥꯏꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯥꯗꯒꯤ ꯑꯅꯨꯞ ꯑꯃꯗꯤ ꯑꯇꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯅꯦꯝꯅ ꯄꯥꯏꯊꯔꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯕꯗ ꯄꯥꯏꯂꯣꯠ ꯑꯃꯗꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯅꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯂꯦꯟꯗꯤꯡ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀꯦꯝꯞ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥꯗꯒꯤ ꯑꯅꯨꯞꯅ ꯀꯟꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯣ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯥꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯥꯏꯂꯣꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯀꯤꯠ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯦꯕꯜ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯗꯔꯛꯈꯤ ꯔꯦꯗꯤꯑꯣ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯅꯨꯞꯅ ꯄꯥꯏꯂꯣꯠ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯇꯝ ꯈꯔ ꯑꯥꯔꯃꯤꯗ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯑꯦꯌꯔꯂꯤꯐ ꯑꯁꯤꯗ ꯑꯩꯅ ꯃꯈꯥꯗꯒꯤ ꯃꯇꯦꯡ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯕꯨ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕ ꯀꯦꯕꯜ ꯇꯔꯥ ꯑꯃ ꯃꯈꯥꯗ ꯊꯥꯗꯔꯛꯈꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯊꯥꯗꯔꯛꯂꯤꯕ ꯀꯦꯕꯜ ꯇꯔꯥ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯦꯠꯅ ꯐꯥꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯀꯝꯗꯧꯕ ꯑꯅꯨꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯥꯟꯅ ꯀꯥꯈꯠꯂꯝꯃꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯄꯨꯈꯠꯄꯤꯔꯛꯀꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯀꯦꯕꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯊꯛꯇ ꯑꯃꯨꯛ ꯆꯤꯡꯈꯠꯄ ꯍꯧꯔꯛꯈꯤ ꯔꯦꯁꯀ꯭ꯌꯨ ꯀꯦꯕꯜ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯤꯡꯈꯠꯂꯛꯄꯅ ꯍꯦꯂꯤꯀꯣꯞꯇꯔ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯑꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔ ꯃꯅꯨꯡꯗ ꯃꯐꯝ ꯆꯥꯅ ꯐꯝꯍꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯔꯦꯁꯀ꯭ꯌꯨ ꯀꯦꯕꯜ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯔꯛꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯔꯦꯁꯀ꯭ꯌꯨ ꯀꯦꯕꯜ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯐꯥꯖꯤꯟꯕ ꯌꯥꯗꯕꯅꯤꯅ ꯑꯅꯨꯞꯅ ꯔꯦꯁꯀ꯭ꯌꯨ ꯀꯦꯕꯜ ꯑꯗꯨ ꯃꯁꯥꯗ ꯑꯣꯏꯅ ꯆꯦꯠꯅ ꯐꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯅꯨꯞꯅ ꯅꯤꯡꯊꯤꯖꯅ ꯄꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯣ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯀꯦꯕꯜ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯈꯠꯄ ꯍꯧꯔꯛꯈꯤ ꯔꯦꯁꯀ꯭ꯌꯨ ꯀꯦꯕꯜ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗ ꯀꯦꯕꯜ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯈꯪꯅꯥꯟ ꯅꯥꯟꯊꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯦꯕꯜ ꯑꯗꯨ ꯇꯠꯇꯤ ꯇꯠꯍꯧꯗ꯭ꯔꯦ ꯑꯅꯨꯞꯅ ꯄꯝꯕꯤꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯀꯤꯖꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯅꯨꯞꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯊꯦꯝꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯟꯅ ꯀꯣꯜꯂꯨ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯠ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ ꯅꯪꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯏꯃꯥ ꯁꯣꯏꯗꯅ ꯎꯔꯅꯤ ꯑꯅꯨꯞꯅ ꯊꯧꯅꯥ ꯐꯅ ꯅꯣꯡ ꯃꯔꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯇꯝꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯤꯕ ꯑꯗꯨ ꯎꯕꯗ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯅꯨꯞ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤ ꯑꯗꯨꯒ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅꯗꯤ ꯑꯅꯨꯞꯀꯤ ꯊꯧꯅꯥ ꯐꯕ ꯃꯇꯧ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯔꯤ ꯔꯦꯁꯀ꯭ꯌꯨ ꯀꯦꯕꯜ ꯑꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯅꯨꯞꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯃꯤꯠ ꯄꯥꯡꯊꯣꯛꯂꯣ ꯑꯅꯨꯞꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯃꯅꯨꯡꯗ ꯅꯤꯡꯊꯤꯖꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯅꯨꯞꯁꯨ ꯊꯃꯣꯏ ꯄꯦꯟꯖꯅ ꯅꯣꯛꯆꯔꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯗꯨꯅꯁꯨ ꯑꯅꯨꯞꯀꯤ ꯊꯧꯅꯥ ꯐꯕ ꯃꯇꯧ ꯑꯗꯨꯗ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯅ ꯁꯂꯥꯝ ꯀꯣꯠꯂꯛꯂꯤ ꯑꯅꯨꯞꯅꯁꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯔꯦꯁꯀ꯭ꯌꯨꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁꯂꯥꯝ ꯀꯣꯠꯂꯤ ꯑꯅꯨꯞꯅ ꯀꯦꯕꯜ ꯋꯥꯌꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯝꯞꯇ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯀꯦꯝꯞꯇ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯑꯣꯛꯂꯤ ꯃꯥꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯉꯁꯤ ꯃꯍꯥꯛꯄꯨ ꯍꯦꯔꯣ ꯑꯃ ꯑꯣꯏꯅ ꯑꯣꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯃꯤꯔꯦꯝꯅꯤ ꯃꯥꯒ ꯄꯨꯜꯂꯕꯗꯤ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯊꯩꯗꯨꯅ ꯆꯠꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯇꯨꯄꯇꯤ ꯑꯃꯗꯤ ꯔꯥꯃꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯔꯥꯃꯦꯁꯀꯤ ꯃꯌꯨꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯔꯥꯃꯦꯁꯁꯨ ꯇ꯭ꯔꯛ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯝꯃꯤ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯁꯦꯇꯨꯄꯇꯤꯅ ꯔꯥꯃꯦꯁꯄꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯣꯠꯆꯩ ꯈꯔ ꯊꯝꯂꯝꯂꯦ ꯀꯥꯎꯔꯝꯂ ꯃꯥꯅꯦ ꯔꯥꯃꯦꯁꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤꯅꯤ ꯅꯪꯅ ꯌꯨꯝ ꯍꯟꯕ ꯃꯇꯝꯗ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯄꯨꯕꯤꯈꯣ ꯁꯦꯇꯨꯄꯇꯤꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯛꯁ ꯃꯅꯨꯡꯗ ꯂꯥꯏꯙꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯁꯦꯇꯨꯄꯇꯤ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯔꯥꯃꯦꯁꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯔꯥꯃꯦꯁꯀꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯕꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯆꯥꯛ ꯏꯟꯕꯤꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯕꯤꯒꯤ ꯃꯃꯥꯅ ꯑꯕꯤꯒꯤ ꯃꯄꯥꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯕꯤꯒꯤ ꯃꯄꯥꯗꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯣꯜ ꯑꯗꯨ ꯑꯃꯠꯇ ꯆꯠꯂꯝꯗꯦ ꯑꯕꯤꯒꯤ ꯃꯄꯥꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯐꯣꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ
ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯁꯤꯡꯒꯤ ꯆꯦꯛꯄꯜ ꯈꯥꯔꯤꯕ ꯆꯦꯛꯄꯜꯁꯤꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯈꯣꯏꯒꯤ ꯍꯦꯛ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨ ꯇꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯇꯥꯁꯤꯜꯂꯛꯈꯤ ꯑꯕꯤꯒꯤ ꯃꯃꯥꯁꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯇꯧꯔꯛꯈꯤ ꯑꯕꯤꯒꯤ ꯃꯄꯥꯅ ꯌꯨꯝꯗꯒꯤ ꯊꯥꯡꯖꯧ ꯑꯃ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯛꯈꯤ ꯑꯕꯤꯒꯤ ꯃꯃꯥꯁꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯥꯡꯖꯧ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯕꯤꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯊꯠꯆꯤꯟꯗꯨꯅ ꯊꯝꯂꯤꯕ ꯎꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯀꯛꯊꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯃꯤꯠ ꯀꯟꯅ ꯈꯥꯛꯆꯤꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯕꯤ ꯈꯪꯕꯗꯒꯤ ꯃꯈꯥꯗ ꯇꯥꯔꯛꯈꯤ ꯏꯁꯤꯡꯗ ꯇꯥꯕ ꯃꯇꯝꯗ ꯑꯕꯤ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯛꯈꯤ ꯑꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯡꯖꯧ ꯑꯗꯨ ꯎꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯃꯆꯥꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯊꯥꯡꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯃꯄꯥꯟꯗ ꯏꯁꯤꯡꯒꯤ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯁꯤꯟꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏꯒꯤ ꯈꯥꯔꯤꯕ ꯆꯦꯛꯀꯤ ꯆꯦꯛꯄꯜꯁꯤꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯏꯁꯤꯡ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯏꯁꯤꯡ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟꯗ ꯎꯖꯥꯎ ꯑꯗꯨꯅ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡꯗꯒꯤ ꯑꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯕꯤꯕꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯎꯖꯥꯎ ꯑꯗꯨꯅ ꯊꯠꯆꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯑꯕꯤꯒꯤ ꯃꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯛꯈꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯕꯤꯒꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯐꯨ ꯀꯟꯅ ꯏꯊꯛ ꯏꯔꯩꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯏꯔꯩ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯨꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯡꯗꯣꯛꯂꯝꯂꯤꯕ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯂꯦ ꯃꯅꯤꯡꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯕꯅꯤꯅ ꯏꯁꯤꯡꯒꯤ ꯁꯥꯐꯨ ꯀꯟꯅ ꯏꯃꯨꯡꯗꯁꯨ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯂꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯅꯔꯛꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯇꯥꯕꯤꯈꯤꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯇꯨꯄꯇꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯔꯃꯦꯁꯀꯤ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯗꯥꯏ ꯌꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯁꯦꯇꯨꯄꯇꯤ ꯍꯥꯟꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯔꯃꯦꯁꯀꯤ ꯃꯃꯥꯗ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯔꯃꯦꯁꯇꯤ ꯆꯠꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯏꯃꯥꯒꯤ ꯅꯅꯥꯛꯇ ꯌꯧꯔꯛꯂꯒꯅꯤ ꯋꯥꯍꯩ ꯑꯁꯤ ताबा मतमदा रमेशकी ममाना कपलदुना सेतुपतिबु थागतलदुना हाइरई इचाबु मफम असिदा टेक्ता कायदना पुबिरपगिदमक्ता नंग अमदि नंगी इमुंग मनुंगसु पुंसी नुंगसांगना हिंगबा ओयु रमेशकी ममाना मंगोंद पिरकलिबा बोरदुना सेतुपति मयुमदा लेहौरिबि महाकी ममा अमदि मचानुपिबु निंगसिंगबा खंगहेन हेललखि मचिगी मतुंगदा सेतुपतिना मतम कुइरबगी तुंगदा ममादा फोन तौरमी ममाना मचानुपागी फोन हेक पाइबा मतमदा इबुंगो नंगबु चाक चारबरा हाइदुना हंगलखि ममागी वाहंग असी ताबा मतमदा सेतुपति ममित्ता मपी इरा चेलदुना खोंजेल निकलदुना हाइरई इमाबु कमदौरिबगे नुंगाइरिबरा इमुंगदि कमाय कमाय तौरि मचानुपागी होंगलक्लिबा खोंजेल अदु ताबा मतमदा सेतुपतिगी ममाना हंगलई इबुंगो नंगबु कइदौबा यारबगे नंगी खोंजेल से हानागा मानदे सेतुपतिना हाइरई करिसु तौदे इचानुपीदुबु तुमख्रबरा ममाना हाइरई कदाइदगी तुंबनो नोंगलक्ता सानरी फोन पाहलक्के हाइदुना मसुनुपीबु कौदुना मपाना फोन तौरक्ली हाइदुना फोन अदु पिरमी मचानुपी नीलमना फोनदा हलो बाबा हाइदुना कौरक्पा मतमदा सेतुपति कपली तौरदुना मचानुपीदा नंगबु चाक चारबरा हाइदुना हंगलक्खि नीलमना यामना हराउना आइदि चारे बाबासु चाक चारबरा हाइदुना हंगलक्ली मचानुपी खोंजेल ताबा मतमदा नीलम ngasidi pungning nungshina kapladuna machanupida hanglai baba yam thuna laglagani babana lakpa matamda nangidamakta kari leira uge machanupina mapa laglagani haibodu taba matamda yamna haraujana baba laglagani haiduna harauna mabokta pauktamna me mathangi sindana abigi mapana makhoigi gate adu tensari ama tawduna lenthanaba kanna khonari adubu tensari adun lenba matamda nongna chotpani kaine makhut oina soklami abigi mamadi kaptuna leiriba machanupabu senagadra natragana asokpa nupabu senagadra khalubada ngauna duna kochen cheli abigi mapan hairi aigidi kaisu khalunu nachanupadu oina phajana senau haiduna mamabu machanupagi manakta oina thajilakhi abegi mapana makutta furit machet ma sagaiduna kanna kisilingai tanja aduda maning thonglomdagi ising sapu kanna chensilakliba adu urami pakhatlaba abegi mapa hatu chakhiduna maning thong adu thingjinnanabagi damakta yamna wana khona jarami yamna kanna khonaraba matungda thong adu aloibadadi thingjinba ngamlami imungda ising chengchalakpagi chang khara makhaidi pharami masigi matungda abegi mapana yumgi thong thonaw punamak lonsilami adubu mahakna yumgi thong thonaw punamak lonsinjaba tarabasu
ꯃꯄꯥꯟꯗꯒꯤ ꯏꯃꯨꯡꯗ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄꯗꯤ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯗꯁꯨ ꯈꯨꯖꯦꯡ ꯑꯃꯨꯛ ꯋꯥꯡꯅ ꯏꯁꯤꯡ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ ꯃꯊꯪꯒꯤ ꯁꯟꯗꯅ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯊꯥꯆꯥꯟ ꯃꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯌꯨꯝꯂꯛꯇ ꯍꯤꯗꯨ ꯊꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯁꯤꯡꯗ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯈꯔ ꯀꯥꯏꯔꯤ ꯇꯧꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯥꯆꯥꯟꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯀꯟꯕ ꯑꯗꯨꯝ ꯆꯠꯁꯤ ꯃꯊꯥꯆꯥꯟꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯂꯥꯞꯄꯗ ꯃꯆꯥꯅꯨꯄꯥ ꯅꯤꯛꯁꯟꯅ ꯍꯤꯅꯥꯎ ꯑꯃ ꯍꯣꯟꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯇꯝꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯊꯥꯆꯥꯟ ꯃꯃꯤꯠꯇ ꯎꯔꯤꯕ ꯑꯗꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯅꯤꯛꯁꯟꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯒꯤ ꯑꯉꯛꯄ ꯃꯇꯧ ꯑꯗꯨꯗ ꯅꯤꯛꯁꯟꯅ ꯍꯤꯅꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯉꯥꯃꯤꯅ ꯊꯕꯛ ꯇꯧꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯖꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯃꯊꯥꯆꯥꯟ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯔꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯃꯊꯥꯆꯥꯟꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯄꯥ ꯃꯆꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯨꯟꯖꯥ ꯈꯔ ꯆꯪꯂꯛꯇꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯗ ꯂꯩꯍꯧꯔ ꯃꯥꯟꯅꯦ ꯃꯊꯪ ꯍꯞꯇꯥꯗ ꯃꯍꯥꯛꯀꯤ ꯁꯤꯚꯤꯜ ꯁꯔꯚꯤꯁꯦꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯣ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯃꯊꯥꯆꯥꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯈꯪꯕ ꯃꯤ ꯑꯃ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯗ ꯀꯥꯈꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯋꯤꯟꯁꯇꯟꯅ ꯃꯊꯥꯆꯥꯟꯕꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯛꯇꯪꯁꯨ ꯄꯣꯊꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯅꯤꯛꯁꯟ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯍꯤꯅꯥꯎ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯊꯥꯆꯥꯟꯅ ꯀꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛꯁꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯒꯦꯠ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯂꯝꯂꯤꯕꯕꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛ ꯑꯁꯤꯗ ꯑꯇꯩꯒꯤ ꯈꯜꯂꯨꯔꯅꯨ ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯤꯗ ꯀꯥꯈꯠꯂꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯤꯗ ꯀꯥꯈꯠꯂꯨ ꯌꯥꯗꯗꯨꯅ ꯀꯞꯇꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯅꯤꯡꯗ ꯀꯞꯂꯗꯨꯅ ꯍꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯐꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯅꯤꯛꯁꯟꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯑꯩ ꯂꯧꯕꯤꯔꯨꯒꯦ ꯅꯤꯛꯁꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯗ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯎꯖꯔꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯁꯣꯝꯗꯅ ꯑꯅꯨꯞꯇ ꯍꯥꯟꯅ ꯇꯣꯏꯅ ꯂꯛꯅꯔꯝꯕ ꯃꯍꯥꯛꯄꯨ ꯃꯤꯔꯦꯝꯅꯤ ꯍꯥꯏꯅ ꯂꯛꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯅꯨꯞꯀꯤ ꯃꯊꯧꯅꯥ ꯐꯕꯒꯤ ꯊꯕꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯅꯨꯞꯄꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯂꯤ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯌꯦꯡꯕ ꯍꯧꯅꯔꯛꯈꯤ ꯍꯥꯟꯅ ꯃꯉꯣꯟꯗ ꯂꯛꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯑꯅꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯅꯔꯛꯂꯤ ꯑꯅꯨꯞꯅ ꯃꯟꯖꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯄꯣꯠꯆꯩ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯅꯨꯞꯄꯨ ꯎꯕ ꯃꯇꯝꯗ ꯑꯅꯨꯞꯇ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯉꯁꯥꯏꯒꯤ ꯃꯊꯧꯅꯥ ꯐꯕ ꯅꯨꯄꯥꯗꯣ ꯑꯁꯤ ꯅꯨꯄꯥꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯤꯔꯤ ꯃꯟꯖꯨꯅ ꯑꯅꯨꯞꯀꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯅꯨꯞ ꯑꯃꯗꯤ ꯃꯟꯖꯨꯒꯤ ꯃꯃꯥ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯛꯂꯤ ꯃꯆꯥꯅꯨꯄꯥꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯁꯣꯜꯂꯛꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯅꯨꯞꯅ ꯍꯪꯂꯛꯏ ꯁ꯭ꯇ꯭ꯔꯦꯆꯔ ꯂꯩꯒꯗ꯭ꯔꯥ ꯑꯕꯤꯗꯤ ꯃꯈꯣꯡꯗꯣ ꯌꯥꯗꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯇꯧꯁꯤ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯅꯥꯝꯇꯕꯨ ꯎꯗꯦ ꯃꯈꯣꯏꯗꯤ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯇꯦ ꯃꯟꯖꯨꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯤ ꯑꯕꯤꯒꯤ ꯂꯩꯀꯥꯏꯗ ꯃꯈꯣꯏꯕꯨ ꯂꯧꯔꯨꯅꯕ ꯒꯥꯔꯤ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯦꯝꯞ ꯑꯃꯗ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯈꯪꯅꯗꯦ ꯑꯁꯣꯝꯗꯅ ꯑꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯈꯨꯗꯤꯡꯃꯛ ꯂꯣꯟꯈꯠꯅꯗꯨꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯑꯕꯤꯒꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯌꯨꯝꯒꯤ ꯖꯤꯡꯒꯁꯤꯡ ꯑꯗꯨꯗ ꯀꯟꯅ ꯐꯨꯗꯨꯅ ꯖꯤꯡꯒꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯨꯝꯊꯛꯇ ꯂꯩꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯣꯝꯗꯅꯗꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯕꯤꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃ ꯊꯃꯣꯏꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯁꯣꯝꯗꯅ ꯁꯥꯖꯤꯒꯤ ꯅꯨꯄꯤꯅ ꯁꯥꯖꯤꯗ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯁꯥꯖꯤꯗꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯁꯥꯖꯤꯅꯗꯤ ꯎꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯨꯞꯁꯨ ꯃꯍꯥꯛꯀꯤ ꯄꯥꯏꯞꯀꯤ ꯍꯤꯅꯥꯎ ꯑꯗꯨ ꯊꯧꯗꯨꯅ ꯑꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯅꯤꯛꯁꯟꯗꯤ ꯏꯁꯤꯡꯅ ꯉꯛ ꯌꯧꯕ ꯃꯈꯩ ꯆꯪꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯊꯧꯅꯥ ꯐꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯆꯪꯂꯛꯂꯤ ꯅꯤꯛꯁꯟꯅ ꯏꯃꯨꯡꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯃꯩꯗꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯕ ꯎꯄꯨ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ
ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯐꯥꯏꯜ ꯀꯣꯚꯔ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯐꯥꯏꯜ ꯀꯣꯚꯔ ꯃꯔꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯦ ꯂꯤꯟ ꯑꯗꯨ ꯎꯕꯗ ꯅꯤꯛꯁꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯥꯡꯗꯣꯛꯂꯨꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯅꯤꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯥꯟꯅꯗꯒꯤ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯤꯛꯂꯤ ꯑꯃꯗ ꯅꯦꯠꯂꯨꯕꯗꯒꯤ ꯃꯈꯣꯡꯗꯁꯨ ꯏ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯂꯛꯈꯤ ꯅꯤꯛꯁꯟꯗꯤ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯁꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯕ ꯐꯥꯏꯜ ꯀꯣꯚꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯅ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨ ꯀꯟꯗꯧꯅ ꯂꯧꯊꯣꯛꯀꯗꯧꯔꯤ ꯑꯁꯣꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯊꯥꯆꯥꯟꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯆꯥ ꯑꯃ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯝꯞ ꯃꯅꯨꯡꯗꯒꯤ ꯌꯨꯝꯊꯛꯇꯒꯤ ꯅꯣꯡ ꯌꯨꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯈꯤ ꯃꯊꯥꯆꯥꯟꯁꯨ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯀꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯇꯦꯕꯜ ꯆꯧꯀꯤ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯃꯊꯛꯇꯒꯤ ꯅꯣꯡ ꯌꯨꯊꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯁꯣꯛꯍꯟꯗꯅꯕ ꯃꯊꯛꯀꯤ ꯅꯣꯡ ꯌꯨꯔꯤꯕꯁꯤꯡ ꯑꯗꯨ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯤꯛꯁꯟꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ ꯅꯤꯛꯁꯟ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯗꯨꯗ ꯀꯥꯈꯠꯂꯛꯈꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯂꯤꯕ ꯑꯗꯨꯗ ꯀꯟꯅ ꯀꯤꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯁꯥꯖꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯟ ꯑꯗꯨ ꯆꯠꯈꯤꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯊꯥꯆꯥꯟꯅ ꯃꯊꯛꯇꯒꯤ ꯅꯣꯡ ꯌꯨꯊꯔꯛꯂꯤꯕ ꯑꯗꯨ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯩ ꯃꯌꯥꯝ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯌꯨꯝꯊꯛꯇ ꯀꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯅꯤꯛꯁꯟꯅꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯆꯥꯎꯊꯣꯛꯆꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯥꯆꯥꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯛꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯦ ꯐꯥꯖꯜꯂꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯁꯨꯇꯤꯡ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯅꯤ ꯉꯥꯏꯍꯥꯛ ꯃꯄꯥ ꯃꯆꯥ ꯅꯣꯡꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯅꯤꯛꯁꯟꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯥꯆꯥꯟꯁꯨ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯊꯛꯇꯒꯤ ꯌꯨꯔꯛꯂꯤꯕ ꯑꯗꯨ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤ ꯅꯤꯛꯁꯟꯅ ꯀꯦꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯊꯕꯛ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯋꯤꯟꯁꯇꯟꯁꯨ ꯊꯦꯡꯅꯔꯝꯃꯤ ꯅꯤꯛꯁꯟꯅ ꯍꯥꯏꯔꯛꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯨꯆꯣ ꯍꯥꯏꯔꯛꯄꯅꯤ ꯃꯅꯨꯡꯗ ꯆꯪꯂꯨꯔꯅꯨ ꯀꯦꯝ ꯃꯅꯨꯡꯗꯗꯤ ꯕꯕꯥꯅ ꯊꯕꯛ ꯂꯣꯏꯅꯃꯛ ꯁꯤꯟꯗꯣꯛꯇꯨꯅ ꯂꯣꯏꯍꯧꯔꯕꯅꯤ ꯉꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯧ ꯎꯠꯂꯤ ꯑꯃꯅ ꯑꯃꯗ ꯏꯖꯠ ꯇꯧꯅꯔꯤ ꯑꯗꯨꯒ ꯃꯊꯥꯆꯥꯟꯅ ꯀꯥ ꯃꯅꯨꯡꯗ ꯅꯣꯡ ꯌꯨꯊꯔꯛꯂꯤꯕ ꯑꯗꯨ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯊꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯛꯂꯥꯡ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯇꯝ ꯀꯨꯏꯅ ꯅꯣꯡ ꯆꯨꯁꯤꯜꯂꯛꯄ ꯃꯔꯝꯅ ꯐꯛꯂꯥꯡ ꯑꯗꯨ ꯀꯤꯟꯊꯗꯣꯏꯒꯤ ꯇꯧꯔꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯊꯥꯆꯥꯟꯅ ꯀꯥ ꯃꯅꯨꯡꯗ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯛꯂꯥꯡ ꯑꯗꯨ ꯀꯤꯟꯊꯔꯛꯇꯨꯅ ꯃꯊꯥꯆꯥꯟꯒꯤ ꯃꯊꯛꯇ ꯆꯦꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯅ ꯀꯟꯅ ꯅꯟꯁꯤꯟꯈꯤ ꯐꯛꯂꯥꯡ ꯑꯗꯨꯅ ꯀꯤꯟꯊꯔꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨꯒꯤ ꯖꯤꯡꯒ ꯑꯃꯗꯤ ꯑꯇꯩ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯦꯛꯊꯔꯛꯈꯤ ꯃꯊꯥꯆꯥꯟꯒꯤ ꯃꯊꯛꯇ ꯄꯨꯝꯅꯃꯛ ꯅꯟꯁꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯖꯤꯒꯤ ꯑꯣꯐꯤꯁꯇ ꯃꯌꯥꯝ ꯎꯝꯁꯤꯟꯗꯨꯅ ꯄꯥꯎ ꯑꯃ ꯌꯦꯡꯅꯔꯝꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯏꯅꯧ ꯅꯧꯅ ꯍꯟꯗꯛꯇ ꯁꯥꯕ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤꯕ ꯁꯪꯒꯥꯕ ꯀꯨꯏꯖꯗ꯭ꯔꯤꯕ ꯌꯨꯝ ꯑꯁꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔ ꯐꯥꯎꯕ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯊꯨꯝꯂꯦ ꯌꯨꯝ ꯃꯅꯨꯡꯗ ꯃꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯁꯥꯖꯤꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯈꯣꯡꯐꯝ ꯃꯅꯤꯡ ꯍꯜꯂꯤ ꯇꯤꯚꯤꯗ ꯌꯥꯎꯔꯛꯂꯤꯕ ꯌꯨꯝ ꯑꯅꯧꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯅꯧ ꯅꯧꯅ ꯁꯪꯒꯥꯕꯗ ꯉꯥꯏꯈꯤꯕ ꯌꯨꯝ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯎꯕꯗ ꯁꯥꯖꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯈꯤ नुपा ओइजरबसु साजी महाकी नुपी अमदी मचागीदमक्ता खोंजेल हौना कबलखी महाका थबक तौमिनरेबा मियामसिंग अदुना करी वहाई हाइरगा साजीबु थेमजिनगदबनो हाइबा खंगलमदे साजीनदी केरला पुंबगी लाइबक थीरबा मियोइसिंग अदुबु कन्ननबगीदमक्ता कोचेन चेंदुना लेपा लेतना मखोइगीदमक्ता होनबिरी अदुबु साजीगी इमुंग मनु महाकी नुंसिरबी नुपी अमदी मचाबुदी कनाना कनबिरमगदौरी मथंगे छिंदना ngaमी पुनमक ममाय लुक्थदुना ममित्त मपी इरा चेलदुना विंस्टन अमदी निक्सन बु क्वेश्चन दुना लेरमली विंस्टन अमदी निक्सन दी ममित्तगी मपी ताना ममाय लुक्थदुना फमली लाइबक थीरबा थौदो अदुदा विंस्टन अमदी निक्सन गी मपा माथाचान लैखिद्रे ngaमी सिंग अदुबु लुचिंगदुना पुबिरखिबा माथाचाना लैखिदबा मतमदा ngaमी सिंग अदुनासु तौफम खंगदुना निक्सन अमदी विंस्टन गी दमक्ता मखोइगी मनाक्ता लेबिरी असुक थवाय नुंगाइतना कपनादुना लेरिंगे तंजा असिदा नुपा अमा इखंग खंगौदना चंगलकलगा यामना शाउना ngaमी सिंग अदुदा चैदुना हाइरकली मसीरो नखोइना तौरिबा रेस्क्यू ऑपरेशन हाइबदौ ngasaiदगी आइना कॉल हंजन हंजन तौबनी अदुबु कनामतना पाइरक्ते नखोइनादि मयाम ममांगदा मी कन्ननबा रेस्क्यू ऑपरेशन तौरी हाइदुना टीवी दा खबर दा मयाम दि हापनाख्रे अदुगा नखोइनादि मफम मसिदा नुंगाइना फमदोक्तुना लेनारमली नखोइ अमु इकाइ खंगदबा मीचिंग असे कदाइदा लेरमखिगनी महाकी वहाइसिंग असे ताबा ngamdraduna manakta lamba ngami yemana chensilaktuना नुपा अदुगी मखजाइदा खुपांगना कन्ना थारमी नुपा अदुना खुदोमबि सिंगलादुना यामना साउन हाइरई नखोइबु कन्ननबु होनबा मतमदा नुपा मचा अनि सिगी मपादो लैखिद्रबनी असिगुमनबा फिबम मसिदा करिसु खंगदबा नंगना ngangliba अदु करिनो नंगददि हातोकलगे हाइदुना नुपा अदुदा हन्ना हन्ना काउशन बहौरखी
Tashengbadi ngamising aduna makoina nungaitraba phawriba awabasing ado kanadabu tainaruni tainafam khangdaduna nupa aduda tainakibani nupa adunasu makhut onaraduna kapladuna Nixon amadi Winston da haijarei aigi inaw nupagi mayumdo chingkhongda leibani landslide thokpana maram oiraga mahaki mayum aduda ching mathaktagi chentharakpa leibak sing aduna loina nanchinduna laikre aina phone hanna tawrurabasu inaw nupa aduga paw phaunaba ngamkhidre inaw nupa adubu kanbinabagidamukta mafam khudingda chattuna haijarure adubu haujuk phawa mai pakpa ngamdri kanamtana kanbige hairaktri maram aduna aishu inaw nupabu kaningbana heman khiduna nakhoida wa khara ahenba haikhre nupa aduna makhut onaraduna makha tarakli aina haikhiba aina khangdaduna lanjakhiba langjakhiba punama ngakpiro aigi inaw nupagi mathwaido amuktadi kanbiyu nupa aduna kapliba adu ubada Winston amadi Nixon hainaruba tawdana amana amada yingnarakhi aduga mapana makhoida aroibu oina hairamba migi mateng pangnu cho haiba wahai adugi matungina nupa adugi manaw nupa adubu kannanabagidamagta machim manawna luchingduna makhoi mayam ama lakhi asomdana landslide na nansinduna leiraba yum adugi manungda nupa ama mahaki imung manunga yamna kijana yum aduda leirami nupa adugi mayambana yum adugi mana yoroppa matamdadi mafam aduda yum leirami haibagi mami ama phau ukidre chingdagi chentharakpa lebaksing aduna loina nansinduna thamkhre mafam adu yoksilakpa matamda nupa aduna mahaki manaw nupada call torami aduga manaw nupa aduda aikhoi yoksilakle nangi yum adu kadaidano haiduna hanglakki adubu makhoi ani na phana wari sanaba tarabasu yum adu kadaida leibano haiba makhoi kanamtana khangba ngamkhidre tanja asida Winston na nupa adu hairei nangi nanon pada phone tawro aduga ring adu adum chathanduna thamu ring makhol adu tarabadi aikhoina soidana maki nanaw nupa gi yum adu gi mapa khangba ngamgani masi matungda nupa aduna su manaw nupa da phone tawraduna handa amuk aina phone torakpadadi phone paikhalakanu ring adum chathanduna thamu haiduna hairakhi leibak manungda leiriba nupa aduna su mahak hinglagani haibagi asa amaga loinana mayambana tawrakliba phone adu paidana ring chathanduna thamki adubu laibak thibadi matam kuina leptan nong churakpana maram oiraga phone adusu battery kaya yaramde ring hanna lakpa matamda phone ado battery loikhibadagi phone adu mutkhre Haujikti nupa adigi manaw nupa thina nabagi upai amata laikhidre adubu nupa aduna kapladuna hairei aigi inaw nupa di kamdawna mathwai kangani nupa aduna kapliba matawdu ubada ngami sing aduna su nupa adigi mateng yariba makai pangani haiduna chapjungna leptuna leiri asomdana abegi mayumda imung thumba makai iching changchilakle maram aduna abegi mama amadi mapana imungda alaiba table chokri longkhanaduna table chokri matha aduda mama mapana lepli aduga macha nupa buna makhoi anigi lengjumda thangatuna ising mathakta thamli tanja sida anupsu makhoi mayum mapa adi yoksilaki makhoi mayum mamangda umana thattuna leirambanina yum aduda changba ngamdraduna mahaki hinaw adugi mathakta phamduna leirami aduga abegi mapada hanna call torami adubu call adudi amata chakhidre paw mata phaunaba ngamdrabanina yum adusu thumba makai ising changlabanina anupsu mi kanamta leiraroi khalladuna mafam adudagi mahaki hi mamai leithoktuna tamna thodokpa horai adubu imung manungdadi mapa machadi yamna wana khangduna leiri tanja sida yumthakta leiramba chummama abigi mathabakta tasilakhi summaduna tasilakpa matamda abidi khangboi keboi yamna hauna kablakhi abina imung manungdagi yamna hauna kablakpa makholu taba matamda anup amuk hana mamai leiduna imung aduda changlaknaba honarakhi anupna isingda chongthaduna gate tagi changge tawroba matamdadi gate adu hangdokpa ngamlamdre maram aduna anupna atopa nakan amoromdagi koiduna laklaga anupki mamabu hanna korami anupki khonjal taba matamda imungda leiriba miyoi sing aduna su harau nungaibaga loinana hinglagani haibagi asaga loinana anupu kanna kaurakli adubu imungda leiriba miyoi sing adubu kamdongno lokthokani khallubada awaba amadi oiri mamaida upai leitraba anupna amuk hana makhoi gate mamangda lehoriba ujao aduda ngasai abegi mapana sejinaramba thangjo ama lehoriba adu ningsinglakhi maram aduna thangjo adu launaba amuk hana chatki masigi matungda anupna thangjo adu puduna laklaba matungda abegi yumgi mathakta leiriba jinga aduda kakhalakhi aduga jinga aduda thangjo aduna yanduna jinga adugi sharuk khara thugaiduna lawthoklami anupna jingagi sharuk adu thogaiduna abibu imungdagi lawthorokpa matamdadi matam kuina ising manungda leirakpana abidi ising khara thakpadagi sor honkhidre anupna mahaki hinaw adu laururaga abhi mapa machana leiriba mafam adu yowna changlakpa matamdadi abidi sor honkhidre haiduna abigi mama mapadi thamo sona kaptuna leirami anupna changsinduna abigi mathabakta kanna namduna CPR tawrami adubu laibak phabadi abhi mahangna thakchinkhiba ising sing adu othoraktuna amuk hana sor holakhi masigi matungda anupna abhi mapa machabu punamak mahaki hinaw adu haptuna makhoi gi mayum adudagi thaudorakhi
ꯑꯁꯣꯝꯗꯅ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯕꯥꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯂꯧꯕ ꯒꯥꯔꯤ ꯑꯗꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯥꯁꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯅꯁꯨ ꯕꯥꯁꯤꯕꯨ ꯍꯟꯅ ꯀꯧꯗꯨꯅ ꯃꯈꯣꯏ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯅꯨꯞꯁꯨ ꯕꯥꯁꯤꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯕꯥꯁꯤꯗꯤ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯅꯨꯞꯅ ꯕꯥꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯕꯥꯁꯤ ꯅꯪꯒꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯏꯁꯤꯡ ꯊꯨꯝꯂꯕꯅꯤ, ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯕꯥꯁꯤꯅ ꯑꯅꯨꯞꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝꯗ ꯑꯅꯨꯞ ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯕꯥꯁꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯅꯥꯟꯊꯨꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯅꯨꯞꯁꯨ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯈꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯣꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤꯕ ꯕꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯥꯁꯤꯕꯨ ꯏꯁꯤꯡ ꯃꯊꯛ ꯌꯧꯅꯅꯕ ꯏꯟꯈꯠꯄꯤꯔꯝꯃꯤ꯫ ꯕꯥꯁꯤꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯏꯁꯤꯡ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯑꯕꯦꯒꯤ ꯃꯄꯥꯅ ꯆꯪꯁꯤꯟꯗꯨꯅ ꯕꯥꯁꯤꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯍꯤꯅꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯕꯥꯁꯤꯕꯨ ꯀꯟꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯅꯨꯞꯇꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯈꯪꯅꯔꯛꯈꯤ꯫ ꯑꯕꯦꯒꯤ ꯃꯄꯥ ꯑꯃꯗꯤ ꯑꯕꯦꯒꯤ ꯃꯃꯥꯅ ꯑꯅꯨꯞꯄꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯟꯅ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯅꯨꯞꯇꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯑꯗꯨꯃꯛ ꯐꯥꯎꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯅꯤꯛꯁꯟꯅ ꯂꯨꯆꯤꯡꯗꯨꯅ ꯉꯥꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯈꯨꯗꯤꯡ ꯇꯧꯊꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯒꯤ ꯃꯃꯩꯗꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯉꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯁꯥꯖꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯥꯖꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯅꯨꯡꯗ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯔꯨꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯕꯨꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯁꯥꯖꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯑꯃ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯀꯞꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯅꯔꯤꯕ ꯑꯗꯨ ꯎꯔꯛꯈꯤ꯫ ꯁꯥꯖꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯤꯔꯨꯒꯗꯧꯔꯤꯕ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯗꯅ ꯃꯃꯤꯠ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ಮಿಕುꯞꯇ ꯅꯥꯀꯟ ꯑꯃꯗꯒꯤ ꯁꯥꯖꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯕꯥꯕꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯁꯥꯖꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯅꯔꯁ ꯑꯃꯅ ꯍꯨꯏꯜ ꯆꯦꯌꯔ ꯑꯃꯗ ꯏꯟꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯁꯥꯖꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯆꯦꯠꯅ ꯀꯣꯟꯕꯤꯔꯤ꯫ ꯁꯥꯖꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ ꯑꯩꯅ ꯌꯨꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ, ꯕꯥꯕꯥꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯁꯥꯖꯤꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯩꯕꯤꯈꯤꯕ ꯊꯦꯕ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯖꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡ ꯍꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯂꯩꯈꯣꯝ ꯃꯔꯛꯇ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯣꯝ ꯃꯔꯛꯇꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯊꯣꯛꯅꯔꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯍꯧ ꯇꯧꯗꯨꯅ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯖꯕ ꯑꯗꯨ ꯎꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤꯁꯨ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤ꯫ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯧ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯂꯤ꯫ ꯀꯦꯝꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯂꯩꯕ ꯈꯔ ꯌꯦꯟꯅꯗꯨꯅ ꯅꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯃꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯔꯕ ꯃꯃꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯕꯤꯔꯛꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯔꯥꯃꯦꯁ ꯑꯃꯗꯤ ꯑꯅꯨ ꯅꯣꯛꯃꯤꯟꯅꯗꯨꯅ ꯃꯃꯥꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯈꯤꯕ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯊꯛꯇ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯊꯛꯇ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯁꯀ꯭ꯌꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯔꯦꯁꯀ꯭ꯌꯨ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤ, ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯋꯥꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯗꯨꯅ ꯊꯃꯣꯏꯗ ꯄꯦꯟꯊꯣꯛꯆꯔꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯃꯇꯝꯗ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯦꯇꯨꯄꯇꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯔꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯅꯤꯛꯁꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯅꯥꯎ ꯑꯃ ꯂꯩꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁꯃꯨꯗ꯭ꯔꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯤꯕ ꯑꯗꯨ ꯎꯠꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯛꯁꯟꯁꯨ ꯃꯤꯅ ꯈꯪꯅꯕ ꯃꯣꯗꯦꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯦꯒꯥꯖꯤꯟꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯌꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯔꯂꯥꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯃꯊꯥꯆꯥꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯕ ꯃꯦꯔꯤ ꯃꯥꯔꯊꯥ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯨꯕꯨ ꯉꯥꯃꯤꯁꯤꯡꯅ ꯇꯧꯈꯤꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯂꯥꯒꯤ ꯃꯤꯌꯥꯝꯅ ꯈꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯕꯥꯁꯤꯗꯤ
ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯁꯤꯃꯤꯇ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯁꯤꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯍꯥꯛꯅ ꯅꯥꯟꯊꯨꯗꯨꯅ ꯏꯁꯤꯡꯗ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯔꯣꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯅꯨꯞꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯊꯛꯇ ꯏꯟꯈꯠꯄꯤꯔꯛꯄ ꯃꯇꯝꯗ ꯕꯁꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯅꯨꯞꯀꯤ ꯂꯦꯡꯖꯨꯝꯗ ꯀꯟꯅ ꯀꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯌꯧꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯕꯁꯤꯅ ꯀꯥꯎꯔꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯨꯞꯇꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯃꯈꯣꯡꯅ ꯆꯞꯇꯨꯅ ꯂꯩꯈꯤ꯫ ꯅꯨꯡ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯟꯅ ꯆꯞꯇꯨꯅ ꯂꯩꯈꯤꯕꯅ ꯑꯅꯨꯞ ꯅꯨꯡ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯕ ꯑꯅꯨꯞ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯑꯣꯏꯅ ꯕꯥꯁꯤꯕꯨ ꯀꯟꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯕꯅꯤ꯫ ꯕꯥꯁꯤꯅ ꯅꯤꯡꯉꯝꯗꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯚꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯇꯨꯅ ꯑꯅꯨꯞꯀꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯔꯤꯕ ꯁꯤꯃꯤꯇ꯭ꯔꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯔꯗꯪ ꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯑꯅꯨꯞꯀꯤ ꯃꯃꯥꯟꯅꯕ ꯑꯦꯂꯦꯛꯁꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯑꯅꯨꯞꯀꯤꯗꯃꯛꯇ ꯁꯥꯔꯤꯕ ꯁꯤꯃꯤꯇ꯭ꯔꯤ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯅꯨꯞꯇꯤ ꯃꯊꯧꯅꯥ ꯐꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯈꯔ ꯇꯧꯔꯝꯂꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯝꯂꯒ ꯅꯣꯛꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯑꯅꯨꯞꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯅꯨꯞꯀꯤꯗꯃꯛꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫